ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯚ꯭ꯌꯨꯋꯔꯁ ꯃꯌꯥꯝꯕꯨ ꯁꯉꯥꯏ ꯑꯦꯛꯁꯄ꯭ꯂꯦꯟꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯑꯁꯤꯁꯨ ꯁꯉꯥꯏ ꯑꯦꯛꯁꯄ꯭ꯂꯦꯟꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯤꯂꯝꯒꯤ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯍꯥꯏꯔꯤꯕ ꯐꯤꯂꯝ ꯑꯁꯤꯒꯤ ꯃꯃꯤꯡꯗꯤ ꯀ꯭ꯔꯦꯀꯟ꯫ ꯐꯤꯂꯝ ꯑꯁꯤ ꯑꯦꯛꯁꯟ ꯑꯃꯁꯨꯡ ꯊ꯭ꯔꯤꯂꯔꯗ ꯕꯦꯁ ꯇꯧꯕ ꯍꯣꯂꯤꯋꯨꯗꯀꯤ ꯐꯤꯂꯝ ꯑꯃꯅꯤ꯫ ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯐꯤꯂꯝ ꯑꯁꯤꯒꯤ ꯁꯝꯂꯞꯄ ꯋꯥꯔꯤ ꯍꯥꯏꯗꯕꯤꯗ ꯐꯤꯂꯝ ꯑꯁꯤꯒꯤ ꯑꯁꯦꯡꯕ ꯋꯥꯔꯤ ꯑꯗꯨ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯑꯁꯤꯗꯒꯤ ꯈꯪꯃꯤꯟꯅꯔꯁꯤ꯫ ꯐꯤꯂꯝ ꯑꯁꯤꯒꯤ ꯍꯧꯗꯣꯔꯛꯄ ꯁꯤꯟꯗ ꯑꯩꯈꯣꯏꯅ ꯖꯨꯂꯤ ꯑꯃꯗꯤ ꯑꯣꯁꯀꯥꯔ ꯀꯧꯕ ꯁꯥꯏꯟꯇꯤꯁꯠ ꯑꯅꯤꯕꯨ ꯎꯕ ꯐꯪꯂꯤ꯫ ꯃꯈꯣꯏ ꯑꯅꯤ ꯑꯁꯤ ꯑꯟꯇꯥꯔꯛꯇꯤꯀꯥꯒꯤ ꯎꯟꯅꯗ ꯀꯨꯞꯄꯒ ꯂꯩꯕ ꯃꯐꯝ ꯑꯃꯗ ꯑꯦꯛꯁꯄ꯭ꯔꯤꯃꯦꯟ ꯑꯃ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯑꯦꯛꯁꯄ꯭ꯔꯤꯃꯦꯟ ꯑꯁꯤꯒꯤꯗꯃꯛꯇ ꯑꯥꯏꯁ ꯑꯁꯤꯕꯨ ꯍꯨꯠꯇꯣꯛꯇꯨꯅ ꯏꯁꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯕꯣꯝ ꯊꯥꯗꯒꯗꯕ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯕꯣꯝ ꯑꯁꯤꯕꯨ ꯏꯁꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯄꯣꯈꯥꯏꯍꯟꯒꯗꯧꯕꯁꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯑꯦꯛꯁꯄ꯭ꯔꯤꯃꯦꯟ ꯑꯁꯤ ꯍꯦꯛ ꯇꯧꯕ ꯍꯧꯕꯒ ꯃꯈꯣꯏꯒꯤ ꯍꯦꯗꯀ꯭ꯋꯥꯔꯇꯔꯗꯒꯤ ꯃꯈꯣꯏꯗ ꯀꯣꯜ ꯑꯃ ꯂꯥꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯀꯣꯜ ꯑꯗꯨꯗ ꯅꯈꯣꯏ ꯃꯐꯝ ꯑꯗꯨꯗꯒꯤ ꯌꯥꯝꯅ ꯊꯨꯅ ꯊꯣꯛꯂꯛꯑꯣ, ꯍꯧꯖꯤꯛ ꯃꯐꯝ ꯑꯗꯨꯗ ꯌꯥꯝꯅ ꯑꯀꯟꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯃ ꯂꯥꯛꯑꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯔꯁꯤꯌꯥꯒꯤ ꯁꯕꯃꯦꯔꯤꯟ ꯑꯃꯁꯨ ꯂꯥꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯁꯕꯃꯦꯔꯤꯟ ꯑꯗꯨꯗꯁꯨ ꯌꯥꯝꯅ ꯑꯉꯛꯄ ꯃꯁꯛ ꯈꯪꯗꯕ ꯃꯈꯣꯟ ꯑꯃꯕꯨꯁꯨ ꯇꯥꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯌꯥꯝꯅ ꯑꯉꯛꯄ ꯍꯥꯏꯔꯒꯗꯤ ꯁꯃꯨꯗ꯭ꯔꯒꯤ ꯏꯁꯤꯡꯒꯤ ꯏꯃꯥꯏ ꯑꯁꯤ ꯌꯥꯝꯅ ꯆꯥꯎꯅ ꯋꯦꯕ ꯀꯥꯗꯨꯅ ꯂꯥꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯋꯦꯕ ꯑꯁꯤꯁꯨ ꯁꯃꯨꯗ꯭ꯔ ꯃꯈꯥꯗꯒꯤ ꯀꯥꯔꯛꯄ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯁꯣꯝꯗꯅ ꯖꯨꯂꯤꯌꯥꯅ ꯃꯍꯥꯛꯀꯤ ꯀꯝꯄ꯭ꯌꯨꯇꯔꯗꯨꯗ ꯁ꯭ꯀꯦꯟ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯀꯦꯝ ꯑꯗꯨꯒꯤ ꯃꯅꯥ ꯑꯗꯨꯗ ꯂꯩꯔꯤꯕ ꯑꯥꯏꯁ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯀꯥꯏꯕ ꯍꯧꯔꯛꯑꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏꯅ ꯆꯠꯇ꯭ꯔꯤꯉꯩ ꯃꯇꯝꯗ ꯖꯨꯂꯤꯌꯥꯅ ꯃꯈꯣꯏꯅ ꯔꯤꯁꯔꯆ ꯇꯧꯔꯛꯄꯒꯤ ꯄꯦꯄꯔꯁꯤꯡ ꯑꯗꯨꯕꯨ ꯄꯨꯈꯤꯕ ꯄꯥꯝꯃꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯄꯦꯄꯔꯁꯤꯡ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯂꯧꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯇꯝ ꯑꯁꯤꯗ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯗꯨ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯌꯥꯝꯅ ꯀꯟꯅ ꯅꯛꯁꯜꯂꯛꯑꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯑꯣꯁꯀꯥꯔꯅ ꯖꯨꯂꯤꯌꯥ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯤꯡꯉꯒ ꯄꯨꯊꯣꯔꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯗꯨ ꯃꯐꯝ ꯑꯗꯨꯗ ꯈꯥꯝꯃꯤꯕ ꯁ꯭ꯅꯣꯃꯣꯕꯥꯏꯜ ꯑꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯦꯜꯂꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯑꯁꯤꯒꯤ ꯆꯩꯔ ꯑꯁꯤꯗ ꯁꯕꯃꯦꯔꯤꯟꯒꯤ ꯀꯦꯞꯇꯦꯟ ꯑꯗꯨꯅꯁꯨ ꯈꯪꯉꯝꯃꯤ ꯃꯗꯨꯗꯤ ꯉꯁꯥꯏ ꯃꯈꯣꯏꯅ ꯃꯁꯛ ꯈꯪꯈꯤꯗꯕ ꯃꯈꯣꯜ ꯑꯃ ꯇꯥꯕ ꯑꯗꯨ ꯂꯤꯚꯤꯡ ꯀ꯭ꯔꯦꯆꯔ ꯑꯃꯗꯒꯤ ꯊꯥꯗꯣꯔꯛꯄꯅꯤ ꯍꯥꯏꯕ ꯑꯁꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕ ꯖꯤꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇꯒꯤ ꯌꯥꯝꯅ ꯂꯥꯞꯅ ꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯈꯨꯗꯛ ꯑꯗꯨꯗ ꯇꯧꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯇꯥꯟꯖꯥ ꯑꯁꯤꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯈꯣꯏꯒꯤ ꯁꯕꯃꯦꯔꯤꯟ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯑꯆꯧꯕ ꯄꯣꯠ ꯑꯃꯅ ꯊꯦꯡꯖꯤꯜꯂꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯃꯊꯛꯂꯣꯝꯗꯅ ꯑꯣꯁꯀꯥꯔ ꯑꯃꯗꯤ ꯖꯨꯂꯤꯌꯥ ꯃꯈꯣꯏ ꯑꯅꯤꯗꯨ ꯑꯥꯏꯁ ꯃꯊꯪ ꯀꯥꯏꯔꯛꯏꯕ ꯑꯗꯨꯗꯒꯤ ꯃꯈꯣꯏꯁꯨ ꯁ꯭ꯅꯣꯃꯣꯕꯥꯏꯜ ꯑꯗꯨ ꯇꯣꯡꯗꯨꯅ ꯅꯥꯟꯊꯣꯛꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯗꯥꯎꯅ ꯌꯥꯗ꯭ꯔꯤꯕꯗꯤ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗꯒꯤꯁꯨ ꯑꯥꯏꯁꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯀꯥꯏꯕ ꯍꯧꯔꯛꯑꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯒꯤ ꯁ꯭ꯅꯣꯃꯣꯕꯥꯏꯜ ꯑꯗꯨꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯂꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯕ ꯍꯥꯏꯕ ꯑꯁꯤ ꯌꯥꯝꯅ ꯑꯔꯨꯕ ꯃꯇꯥꯡ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯁꯨꯝꯅ ꯇꯧꯗꯅ ꯁꯣꯏꯕꯗꯒꯤ ꯃꯈꯣꯏꯒꯤ ꯁ꯭ꯅꯣꯃꯣꯕꯥꯏꯜ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯂꯣꯡꯁꯤꯟꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯀꯥꯏꯗꯨꯅ ꯇꯥꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯁꯨ ꯅꯥꯀꯟ ꯑꯗꯨꯗ ꯄꯥꯏꯊꯣꯛꯇꯨꯅ ꯇꯥꯔꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯒꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯅꯕꯒꯤ ꯎꯄꯥꯏ ꯑꯃꯇꯪ ꯑꯣꯏꯔꯤꯕ ꯁ꯭ꯅꯣꯃꯣꯕꯥꯏꯜ ꯑꯗꯨꯁꯨ ꯀꯥꯏꯗꯨꯅ ꯃꯩ ꯆꯥꯛꯑꯒ ꯑꯥꯏꯁ ꯑꯀꯥꯏꯕꯒꯤ ꯃꯔꯛꯀꯤ ꯏꯁꯤꯡ ꯑꯗꯨꯗ ꯂꯨꯞꯈꯤꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯐꯝ ꯑꯁꯤꯗ ꯑꯦꯛꯁꯄ꯭ꯂꯣꯖꯟ ꯑꯃ ꯊꯣꯛꯂꯛꯄꯅ ꯃꯈꯣꯏꯅ ꯍꯥꯟꯅ ꯔꯤꯁꯔꯆ ꯇꯧꯔꯝꯃꯤꯕ ꯀꯦꯝ ꯑꯗꯨꯁꯨ ꯂꯣꯏꯅ ꯀꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯔꯤꯁꯔꯆ ꯇꯧꯔꯝꯕ ꯁꯥꯏꯟꯇꯤꯁꯠ ꯀꯌꯥ ꯑꯃꯕꯨꯁꯨ ꯑꯥꯏꯁ ꯃꯔꯛꯀꯤ ꯑꯀꯥꯏꯕ ꯏꯁꯤꯡ ꯑꯗꯨꯗ ꯇꯥꯁꯟꯗꯨꯅ ꯂꯣꯏꯅ ꯁꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯁꯣꯝꯗꯁꯨ ꯁꯕꯃꯦꯔꯤꯟ ꯑꯗꯨ ꯃꯈꯥ ꯇꯥꯅ ꯑꯗꯨꯝ ꯀꯥꯏꯕ ꯇꯦꯛꯄ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯁꯕꯃꯦꯔꯤꯟ ꯑꯁꯤꯗ ꯇꯣꯡꯉꯤꯕ ꯀ꯭ꯔꯤꯎ ꯃꯦꯝꯕꯔꯁꯤꯡ ꯑꯗꯨꯁꯨ ꯃꯈꯣꯏꯒꯤ ꯁꯤꯠꯁꯤꯡ ꯑꯗꯨꯗ ꯌꯥꯝꯅ ꯆꯦꯠꯅ ꯄꯥꯏꯗꯨꯅ ꯃꯁꯥꯕꯨ ꯉꯥꯛꯊꯣꯛꯅꯕ ꯍꯥꯏꯗꯨꯅ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯔꯝꯗꯤ ꯃꯈꯣꯏꯒꯤ ꯁꯕꯃꯦꯔꯤꯟ ꯑꯗꯨ ꯍꯧꯖꯤꯛ ꯀꯔꯤꯒꯨꯝꯕ ꯑꯃꯅ ꯊꯦꯡꯖꯤꯜꯂꯛꯄꯒꯤ ꯌꯥꯝꯅ ꯀꯟꯅ ꯅꯤꯛꯏꯕꯅꯤ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏꯅ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯃꯈꯣꯏꯒꯤ ꯁꯕꯃꯦꯔꯤꯟ ꯑꯗꯨꯗꯒꯤ ꯑꯦꯇꯦꯛ ꯇꯧꯔꯛꯄ ꯃꯇꯝꯗ ꯊꯣꯛꯂꯛꯄ ꯃꯩꯉꯥꯟ ꯑꯗꯨꯗꯒꯤ ꯃꯈꯣꯏꯅꯁꯨ ꯈꯪꯉꯝꯃꯤ ꯃꯗꯨꯗꯤ ꯃꯈꯣꯏꯒꯤ ꯁꯕꯃꯦꯔꯤꯟ ꯑꯁꯤꯗ ꯑꯦꯇꯦꯛ ꯇꯧꯔꯛꯂꯤꯕ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯌꯥꯝꯅ ꯑꯆꯧꯕ ꯀ꯭ꯔꯦꯆꯔ ꯑꯃꯅꯤ ꯍꯥꯏꯕ ꯑꯗꯨ꯫ ꯃꯔꯝꯗꯤ ꯃꯈꯣꯏꯅꯁꯨ ꯀ꯭ꯔꯦꯆꯔ ꯑꯗꯨꯒꯤ ꯌꯥꯝꯅ ꯑꯆꯧꯕ ꯇꯦꯟꯇꯤꯀꯜ ꯑꯗꯨꯕꯨ ꯃꯩꯉꯥꯟ ꯑꯗꯨꯗꯒꯤ ꯎꯕ ꯐꯪꯉꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯦꯟꯇꯤꯀꯜ ꯑꯁꯤꯅ ꯁꯕꯃꯦꯔꯤꯟ ꯑꯁꯤꯗ ꯑꯦꯇꯦꯛ ꯇꯧꯔꯛꯄꯅ ꯃꯔꯝ ꯑꯣꯏꯕꯅ ꯁꯕꯃꯦꯔꯤꯟ ꯑꯁꯤꯒꯤ ꯃꯅꯨꯡꯗꯁꯨ ꯅꯨꯄꯥ ꯑꯃ ꯄꯥꯏꯊꯣꯛꯇꯨꯅ ꯃꯤꯡꯖꯦꯟꯗ ꯐꯨꯖꯜꯂꯒ ꯃꯍꯥꯛ ꯑꯗꯨ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯇꯥꯔꯒ ꯂꯩꯔꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯒꯤ ꯁꯕꯃꯦꯔꯤꯟ ꯑꯁꯤ ꯄꯨꯔꯥ ꯂꯨꯞ ꯇꯧꯒꯦ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯁꯨꯝꯅ ꯁꯕꯃꯦꯔꯤꯟ ꯑꯁꯤ ꯄꯨꯔꯥ ꯂꯨꯞꯇ꯭ꯔꯤꯉꯩ ꯃꯇꯝꯗ ꯁꯕꯃꯦꯔꯤꯟ ꯑꯁꯤꯒꯤ ꯑꯣꯐꯤꯁꯥꯔꯁꯤꯅ ꯏꯃꯥꯔꯖꯦꯟꯁꯤꯒꯤ ꯃꯦꯁꯦꯖ ꯕꯇꯝ ꯑꯗꯨꯕꯨ ꯅꯝꯃꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯍꯥꯏꯔꯤꯕ ꯁꯕꯃꯦꯔꯤꯟ ꯑꯁꯤꯕꯨ ꯃꯥꯡꯉꯤ ꯍꯥꯏꯕꯒꯤ ꯄꯥꯎ ꯑꯁꯤ ꯔꯁꯤꯌꯟ ꯅꯦꯚꯤꯒꯤ ꯍꯦꯗꯀ꯭ꯋꯥꯔꯇꯔꯗ ꯌꯧꯈꯤꯔꯝꯃꯤ꯫ ꯃꯔꯝꯗꯤ ꯍꯧꯖꯤꯛ ꯂꯨꯞꯈ꯭ꯔꯤꯕ ꯁꯕꯃꯦꯔꯤꯟ ꯑꯗꯨ ꯃꯈꯣꯏꯒꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕ ꯈꯨꯠꯂꯥꯏ ꯀꯌꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯔꯁꯤꯌꯟ ꯅꯦꯚꯤꯒꯤ ꯇꯤꯝꯁꯤꯡꯅꯁꯨ ꯍꯥꯏꯔꯤꯕ ꯁꯕꯃꯦꯔꯤꯟ ꯑꯁꯤꯕꯨ ꯉꯝꯕ ꯇꯥꯔꯒꯗꯤ ꯀꯜꯍꯧꯅꯕ ꯔꯦꯁꯀ꯭ꯌꯨ ꯇꯤꯝ ꯑꯃ ꯊꯥꯅꯕ ꯍꯥꯏꯗꯨꯅ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯅ ꯀꯟꯕ ꯉꯝꯍꯧꯗꯕ ꯇꯥꯔꯒꯅ ꯍꯥꯏꯔꯤꯕ ꯁꯕꯃꯦꯔꯤꯟ ꯑꯁꯤꯕꯨ ꯊꯨꯒꯥꯏꯅꯕ ꯍꯥꯏꯗꯨꯅ ꯑꯣꯔꯗꯔ ꯄꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯃꯤꯁꯟ ꯑꯁꯤꯕꯨ ꯚꯤꯛꯇꯔ ꯀꯧꯕ ꯅꯨꯄꯥ ꯑꯃꯅ ꯂꯤꯗ ꯇꯧꯔꯒ ꯆꯠꯀꯗꯧꯕ ꯑꯣꯏꯔꯝꯃꯤ꯫ ꯚꯤꯛꯇꯔ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯍꯧꯖꯤꯛ ꯃꯃꯥꯡꯗ ꯂꯨꯞꯈ꯭ꯔꯤꯕ ꯁꯕꯃꯦꯔꯤꯟ ꯑꯗꯨꯒꯤ ꯀꯦꯞꯇꯦꯟ ꯑꯗꯨꯒꯤ ꯃꯅꯥꯎ ꯅꯨꯄꯥ ꯑꯣꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯧꯖꯤꯛꯇꯤ ꯚꯤꯛꯇꯔꯁꯨ ꯃꯍꯥꯛꯀꯤ ꯃꯌꯥꯝꯕꯅ ꯃꯥꯡꯈ꯭ꯔꯤꯕ ꯁꯕꯃꯦꯔꯤꯟ ꯑꯗꯨꯕꯨ ꯔꯦꯁꯀ꯭ꯌꯨ ꯇꯧꯅꯕ ꯆꯠꯅꯤ ꯍꯥꯏꯕ ꯑꯁꯤꯒꯤ ꯄꯥꯎ ꯑꯁꯤ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯁꯤꯡꯅ ꯇꯥꯕ ꯃꯇꯝꯗ ꯊꯋꯥꯏ ꯂꯣꯏꯅ ꯋꯥꯅꯔꯝꯃꯤ꯫ ꯃꯔꯝꯗꯤ ꯃꯌꯥꯝꯕꯁꯨ ꯃꯥꯡꯈ꯭ꯔꯕꯅꯤꯅ ꯃꯍꯥꯛꯁꯨ ꯑꯃꯨꯛ ꯍꯜꯂꯛꯇ꯭ꯔꯗꯤ ꯍꯥꯏꯗꯨꯅ ꯄꯥꯈꯠꯂꯤꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯀꯤ ꯃꯃꯥꯁꯨ ꯌꯥꯝꯅ ꯄꯥꯈꯠꯂꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯃꯥꯅ ꯚꯤꯛꯇꯔꯗ ꯒꯥꯔꯤ ꯑꯃ ꯄꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯃꯥꯅ ꯚꯤꯛꯇꯔꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯃꯁꯤꯒꯤ ꯒꯥꯔꯤ ꯑꯁꯦ ꯅꯍꯥꯛꯀꯤ ꯅꯄꯥꯅ ꯁꯤꯖꯤꯟꯅꯔꯝꯕꯅꯤ꯫
ꯑꯗꯨꯒ ꯅꯍꯥꯛꯀꯤ ꯕꯕꯥꯅ ꯃꯁꯤꯒꯤ ꯒꯥꯔꯤ ꯑꯁꯤ ꯁꯤꯔꯒ ꯆꯠꯄ ꯃꯇꯝꯗꯁꯨ ꯃꯤꯆꯝ ꯀꯌꯥ ꯑꯃ ꯀꯟꯕ ꯉꯝꯈꯤ ꯃꯔꯝ ꯑꯗꯨꯅ ꯅꯍꯥꯛꯁꯨ ꯒꯥꯔꯤ ꯑꯁꯤꯕꯨ ꯁꯤꯔꯒ ꯆꯠꯈꯣ ꯃꯁꯤꯒꯤ ꯒꯥꯔꯤ ꯑꯁꯤꯅ ꯅꯍꯥꯛꯄꯨ ꯉꯥꯛꯄꯤ ꯁꯦꯟꯕꯤꯒꯗꯧꯔꯤꯕꯅꯤ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯡꯗꯥꯡꯗ ꯚꯤꯛꯇꯔꯅ ꯁꯕꯃꯦꯔꯤꯟ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯌꯧꯔꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯄꯥꯒꯤ ꯃꯃꯥꯟꯅꯕ ꯑꯦꯗꯃꯤꯔꯦꯜ ꯑꯣꯂꯦꯟꯁꯀꯤꯁꯨ ꯃꯍꯥꯛꯀꯤ ꯃꯌꯥꯝꯕꯒꯤ ꯁꯕꯃꯦꯔꯤꯟ ꯑꯗꯨꯕꯨ ꯀꯟꯕꯒꯤ ꯃꯤꯁꯟ ꯑꯗꯨꯗ ꯌꯥꯎꯔꯒ ꯆꯠꯀꯗꯕ ꯑꯣꯏꯔꯝꯃꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯚꯤꯛꯇꯔꯁꯨ ꯌꯥꯝꯅ ꯋꯥꯔꯝꯃꯤ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯍꯥꯏꯔꯒꯗꯤ ꯃꯍꯥꯛꯅ ꯆꯠꯀꯗꯧꯔꯤꯕ ꯑꯔꯨꯕ ꯃꯤꯁꯟ ꯑꯁꯤꯗ ꯑꯍꯟ ꯑꯣꯏꯔꯕ ꯑꯣꯂꯦꯟꯁꯀꯤ ꯑꯁꯤꯅ ꯌꯥꯎꯕ ꯃꯇꯝꯗ ꯆꯥꯟꯅꯔꯣꯏ ꯍꯥꯏꯗꯨꯅ ꯑꯗꯨꯒ ꯃꯁꯤꯒꯤ ꯃꯤꯁꯟ ꯑꯁꯤ ꯆꯠꯄ ꯃꯇꯝꯗ ꯃꯁꯤꯒꯤ ꯑꯍꯟ ꯑꯁꯤ ꯁꯤꯈꯤꯕ ꯇꯥꯔꯒꯗꯤ ꯚꯤꯛꯇꯔꯅꯁꯨ ꯃꯍꯥꯛꯀꯤ ꯃꯤꯡꯆꯠ ꯄꯨꯝꯕ ꯑꯁꯤ ꯂꯣꯏꯅ ꯃꯥꯡꯉꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯝꯃꯤ ꯃꯁꯤꯗꯒꯤ ꯚꯤꯛꯇꯔꯅ ꯃꯍꯥꯛꯀꯤ ꯁꯕꯃꯦꯔꯤꯟ ꯑꯁꯤꯗ ꯂꯥꯛꯀꯗꯧꯕ ꯃꯍꯥꯛꯀꯤ ꯀ꯭ꯔꯤꯎ ꯃꯦꯝꯕꯔꯁꯤꯡ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯔꯦꯁꯀ꯭ꯌꯨ ꯃꯤꯁꯟ ꯑꯁꯤꯗ ꯌꯥꯎꯒꯗꯧꯔꯤꯕ ꯀ꯭ꯔꯤꯎ ꯃꯦꯝꯕꯔꯁꯤꯡ ꯑꯁꯤꯅ ꯚꯤꯛꯇꯔꯗ ꯃꯈꯣꯏꯕꯨ ꯁꯨꯇꯤ ꯊꯥꯕꯗ ꯉꯥꯏꯔꯤ ꯑꯃꯨꯛ ꯌꯥꯝꯅ ꯊꯨꯅ ꯀꯧꯔꯛꯏ ꯍꯥꯏꯗꯨꯅ ꯀꯝꯄ꯭ꯂꯦꯟ ꯇꯧꯔꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯆꯩꯔꯛ ꯑꯁꯤꯗ ꯑꯣꯁꯀꯥꯔ ꯑꯃꯗꯤ ꯖꯨꯂꯤ ꯃꯈꯣꯏ ꯑꯅꯤꯁꯨ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯗꯨꯒꯤ ꯃꯔꯛꯇ ꯐꯣꯟꯒꯤ ꯁꯤꯒꯅꯦꯜ ꯐꯪꯅꯕ ꯍꯣꯠꯅꯕꯗ ꯌꯥꯝꯅ ꯋꯥꯅ ꯂꯩꯔꯝꯃꯤ ꯑꯁꯨꯝꯅ ꯐꯣꯟꯒꯤ ꯁꯤꯒꯅꯦꯜ ꯑꯁꯨꯝ ꯊꯤꯔꯒ ꯂꯥꯛꯄ ꯃꯇꯝꯗ ꯖꯨꯂꯤꯌꯥ ꯑꯗꯨ ꯁꯣꯏꯕꯗꯒꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ ꯑꯉꯝꯕ ꯑꯗꯨꯗꯒꯤ ꯅꯥꯟꯊꯒꯦ ꯍꯥꯏꯗꯨꯅ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯑꯣꯁꯀꯥꯔꯅ ꯃꯍꯥꯛꯄꯨ ꯃꯇꯝ ꯆꯥꯅ ꯀꯟꯕꯤꯍꯧꯔꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯗꯨꯗ ꯖꯨꯂꯤꯌꯥꯒꯤ ꯐꯣꯟꯗꯁꯨ ꯊꯥꯎ ꯁꯨꯡꯐꯝ ꯑꯃꯗꯒꯤ ꯁꯤꯒꯅꯦꯜ ꯐꯪꯉꯝꯃꯤ ꯑꯁꯨꯝꯅ ꯁꯤꯒꯅꯦꯜ ꯍꯦꯛ ꯐꯪꯕꯒ ꯖꯨꯂꯤꯌꯥꯅ ꯀꯣꯜ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯀꯣꯜ ꯑꯁꯤ ꯄꯥꯏꯔꯛꯑꯕ ꯃꯇꯨꯡꯗꯁꯨ ꯃꯐꯝ ꯑꯁꯤꯗ ꯁꯤꯠꯂꯤꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯁꯤꯒꯤ ꯃꯈꯣꯟ ꯑꯁꯤꯅ ꯃꯈꯣꯏꯅ ꯉꯥꯡꯅꯔꯤꯕ ꯑꯗꯨ ꯑꯃꯠꯇ ꯇꯥꯔꯝꯗꯦ ꯑꯗꯨꯒ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗ ꯁꯤꯒꯅꯦꯜ ꯑꯗꯨ ꯃꯥꯡꯈꯤꯕꯅ ꯀꯣꯜ ꯑꯗꯨ ꯇꯠꯈꯤꯔꯝꯃꯤ ꯍꯧꯖꯤꯛꯇꯤ ꯑꯣꯁꯀꯥꯔꯁꯨ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕ ꯑꯗꯨ ꯀꯔꯤꯝꯇ ꯈꯪꯉꯝꯗꯦ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯃꯈꯨꯠꯇ ꯄꯥꯏꯔꯝꯃꯤꯕ ꯐ꯭ꯂꯦꯌꯔ ꯒꯟ ꯑꯗꯨ ꯃꯊꯛꯇ ꯀꯥꯞꯈꯠꯂꯝꯃꯤ ꯃꯁꯤꯒꯤ ꯅꯦꯛꯁ ꯃꯣꯔꯅꯤꯡꯗ ꯚꯤꯛꯇꯔ ꯍꯣꯏꯒꯤ ꯇꯤꯝꯁꯨ ꯃꯈꯣꯏꯒꯤ ꯃꯌꯥꯝꯕ ꯍꯣꯏꯒꯤ ꯁꯕꯃꯦꯔꯤꯟꯅ ꯃꯥꯡꯈꯤꯕ ꯃꯐꯝ ꯑꯗꯨꯗ ꯌꯧꯔꯛꯑꯝꯃꯤ ꯃꯐꯝ ꯑꯁꯤꯗ ꯃꯈꯣꯏꯅ ꯋꯥ ꯐꯖꯅ ꯈꯟꯅꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏꯒꯤ ꯁꯕꯃꯦꯔꯤꯟ ꯑꯗꯨ ꯁꯃꯨꯗ꯭ꯔ ꯑꯗꯨꯒꯤ ꯃꯈꯥ ꯇꯝꯅ ꯀꯨꯝꯈꯤꯔꯝꯃꯤ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯁꯕꯃꯦꯔꯤꯟ ꯑꯁꯤꯗ ꯌꯥꯎꯔꯤꯕ ꯀ꯭ꯔꯤꯎ ꯃꯦꯝꯕꯔꯁꯤꯡ ꯑꯁꯤꯅꯁꯨ ꯈꯪꯉꯝꯃꯤ ꯃꯗꯨꯗꯤ ꯚꯤꯛꯇꯔ ꯑꯁꯤ ꯃꯈꯣꯏꯒꯤ ꯁꯤꯞꯀꯤ ꯑꯦꯗꯃꯤꯔꯦꯜ ꯑꯣꯂꯦꯟꯁꯀꯤ ꯑꯁꯤꯅ ꯀꯥ ꯑꯃꯗ ꯄꯨꯁꯤꯟꯈꯤ ꯍꯥꯏꯕ ꯑꯁꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯁꯦꯅꯤꯌꯔ ꯑꯣꯐꯤꯁꯥꯔ ꯑꯃꯅ ꯚꯤꯛꯇꯔꯗ ꯔꯤꯄꯣꯔꯠ ꯑꯃ ꯄꯥꯅꯕ ꯄꯤꯔꯛꯂꯝꯃꯤ ꯑꯁꯨꯝꯅ ꯔꯤꯄꯣꯔꯠ ꯑꯁꯤ ꯍꯦꯛ ꯄꯥꯊꯣꯔꯛꯄꯗꯒꯤ ꯃꯌꯥꯝ ꯑꯗꯨꯁꯨ ꯇꯥꯕ ꯃꯇꯝꯗ ꯋꯥꯈꯜ ꯂꯣꯏꯅ ꯋꯥꯅꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗꯒꯤ ꯑꯗꯨꯝ ꯁꯕꯃꯦꯔꯤꯟ ꯃꯥꯡꯕꯒꯤ ꯋꯥꯔꯤ ꯑꯁꯤ ꯇꯞꯅ ꯇꯞꯅ ꯆꯥꯎꯊꯣꯔꯛꯑꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯆꯩꯔꯛ ꯑꯁꯤꯗ ꯖꯨꯂꯤꯌꯥ ꯑꯃꯗꯤ ꯑꯣꯁꯀꯥꯔ ꯃꯈꯣꯏ ꯑꯅꯤꯅ ꯎꯟꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯕꯨꯑꯣꯏ ꯑꯃ ꯐꯪꯉꯝꯃꯤ ꯕꯨꯑꯣꯏ ꯍꯥꯏꯔꯤꯕ ꯑꯁꯤ ꯑꯩꯈꯣꯏꯅ ꯏꯁꯤꯡꯗ ꯇꯥꯎꯍꯟꯅꯕ ꯗꯤꯚꯥꯏꯁ ꯑꯃꯅꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯗꯤꯚꯥꯏꯁ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛ ꯅꯛꯄꯗ ꯂꯩꯕ ꯖꯍꯥꯖꯁꯤꯡꯗ ꯁꯤꯒꯅꯦꯜ ꯄꯤꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯃꯤ ꯂꯩ ꯍꯥꯏꯗꯨꯅ ꯈꯪꯍꯟꯅꯕ ꯗꯤꯚꯥꯏꯁ ꯑꯃꯅꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯕꯨꯑꯣꯏ ꯑꯃ ꯐꯪꯕ ꯑꯁꯤꯅ ꯃꯈꯣꯏꯗꯁꯨ ꯍꯧꯖꯤꯛ ꯑꯁꯥ ꯑꯃ ꯂꯩꯔꯝꯃꯤ ꯃꯔꯝꯗꯤ ꯕꯨꯑꯣꯏ ꯑꯁꯤꯅ ꯁꯤꯒꯅꯦꯜ ꯄꯤꯈ꯭ꯔꯀꯥꯟꯗ ꯑꯇꯣꯞꯄ ꯃꯤꯑꯣꯏ ꯈꯔꯅ ꯃꯈꯣꯏꯕꯨ ꯀꯟꯕ ꯂꯥꯛꯀꯅꯤ ꯍꯥꯏꯕ ꯑꯁꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯑꯆꯦꯠꯄ ꯊꯥꯖꯕꯅꯤ ꯑꯗꯨꯒ ꯍꯥꯏꯕꯒ ꯇꯧꯕꯒ ꯑꯁꯣꯝꯗꯁꯨ ꯚꯤꯛꯇꯔ ꯍꯣꯏꯒꯤ ꯁꯕꯃꯦꯔꯤꯟ ꯑꯗꯨꯗ ꯍꯧꯖꯤꯛꯀꯤ ꯕꯨꯑꯣꯏ ꯑꯗꯨꯒꯤ ꯁꯤꯒꯅꯦꯜ ꯑꯗꯨ ꯐꯪꯉꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯁꯕꯃꯦꯔꯤꯟ ꯑꯗꯨꯁꯨ ꯐꯪꯉꯤꯕ ꯁꯤꯒꯅꯦꯜ ꯑꯗꯨꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯆꯠꯂꯝꯃꯤ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯑꯁꯨꯝꯅ ꯆꯠꯄꯒꯤ ꯂꯝꯕꯤ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯁꯕꯃꯦꯔꯤꯟ ꯑꯁꯤꯗ ꯕ꯭ꯂꯨ ꯋꯦꯜ ꯀꯌꯥ ꯑꯃꯅ ꯔꯥꯎꯟ ꯀꯣꯏꯗꯨꯅ ꯆꯠꯂꯒ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯁꯕꯃꯦꯔꯤꯟ ꯑꯁꯤꯒꯤ ꯀ꯭ꯔꯤꯎ ꯃꯦꯝꯕꯔꯁꯤꯡ ꯑꯁꯤꯅꯗꯤ ꯕ꯭ꯂꯨ ꯋꯦꯜꯁꯤꯡ ꯑꯁꯤꯗ ꯁꯣꯛꯍꯟꯗꯕꯤꯗ ꯁꯕꯃꯦꯔꯤꯟ ꯑꯁꯤ ꯃꯈꯥ ꯈꯔ ꯀꯨꯝꯊꯔꯒ ꯆꯠꯅꯕ ꯍꯥꯏꯗꯨꯅ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯕ꯭ꯂꯨ ꯋꯦꯜ ꯑꯃꯅ ꯁꯣꯏꯕꯗꯒꯤ ꯃꯈꯣꯏꯒꯤ ꯁꯕꯃꯦꯔꯤꯟ ꯑꯁꯤꯒꯤ ꯁꯀ꯭ꯔꯨ ꯑꯃꯗ ꯊꯦꯡꯖꯤꯜꯂꯝꯃꯤ ꯃꯁꯤꯗꯒꯤ ꯁꯤꯞ ꯑꯁꯤꯒꯤ ꯑꯦꯗꯃꯤꯔꯦꯜ ꯑꯣꯂꯦꯟꯁꯀꯤ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯀ꯭ꯔꯤꯎ ꯃꯦꯝꯕꯔꯁꯤꯡ ꯑꯗꯨꯗ ꯁꯣꯅꯔ ꯑꯗꯨ ꯑꯣꯟ ꯇꯧ ꯍꯥꯏꯔꯛꯂꯝꯃꯤ ꯑꯗꯨꯕꯨ ꯑꯁꯨꯝꯅ ꯑꯣꯂꯦꯟꯁꯀꯤꯅ ꯍꯥꯏꯔꯤꯕ ꯑꯁꯤ ꯚꯤꯛꯇꯔꯅꯗꯤ ꯌꯥꯅꯤꯡꯉꯝꯗꯦ ꯑꯗꯨꯕꯨ ꯚꯤꯛꯇꯔꯗꯒꯤ ꯑꯣꯂꯦꯟꯁꯀꯤꯅ ꯍꯦꯟꯅ ꯔꯦꯡꯛ ꯆꯥꯎꯕꯅ ꯃꯔꯝ ꯑꯣꯏꯕꯅ ꯑꯣꯂꯦꯟꯁꯀꯤꯅ ꯍꯥꯏꯔꯤꯕ ꯑꯁꯤ ꯏꯜꯂꯝꯃꯤ ꯍꯧꯖꯤꯛꯇꯤ ꯁꯕꯃꯦꯔꯤꯟ ꯑꯁꯤꯗꯒꯤ ꯁꯣꯅꯔ ꯑꯣꯟ ꯇꯧꯕꯅ ꯕ꯭ꯂꯨ ꯋꯦꯜꯁꯤꯡ ꯑꯗꯨ ꯁꯕꯃꯦꯔꯤꯟ ꯑꯗꯨꯒꯤ ꯃꯅꯥꯛꯇꯒꯤ ꯂꯣꯏꯅ ꯊꯣꯛꯈꯤꯔꯝꯃꯤ ꯑꯗꯨꯕꯨ ꯏꯀꯨꯏ ꯀꯨꯏꯗꯅ ꯃꯈꯣꯏꯒꯤ ꯀꯝꯄ꯭ꯌꯨꯇꯔꯒꯤ ꯁꯤꯒꯅꯦꯜ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯑꯃꯃꯨꯛ ꯃꯈꯣꯏꯅ ꯗꯤꯇꯦꯛ ꯇꯧꯔꯛꯂꯝꯃꯤ ꯑꯗꯨꯕꯨ ꯖꯍꯥꯖꯀꯤ ꯀ꯭ꯔꯤꯎ ꯃꯦꯝꯕꯔꯁꯤꯡ ꯑꯁꯤꯅ ꯀꯔꯤꯅꯣ ꯍꯥꯏꯕꯗꯤ ꯃꯁꯛ ꯈꯪꯗꯣꯛꯄ ꯉꯝꯃꯝꯗꯦ ꯑꯗꯨꯒ ꯏꯈꯪ ꯈꯪꯍꯧꯗꯅ ꯉꯁꯥꯏꯒꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯃꯤꯕ ꯕ꯭ꯂꯨ ꯋꯦꯜ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯌꯥꯝꯅ ꯌꯥꯡꯅ ꯊꯣꯛꯈꯤꯔꯝꯃꯤ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗꯒꯤ ꯌꯥꯝꯅ ꯂꯣ ꯐ꯭ꯔꯤꯀ꯭ꯋꯦꯟꯁꯤ ꯁꯥꯎꯟ ꯑꯣꯏꯕ ꯑꯃ ꯃꯈꯣꯏꯅ ꯇꯥꯔꯝꯃꯤ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯁꯃꯨꯗ꯭ꯔꯒꯤ ꯏꯊꯛ ꯑꯁꯤꯁꯨ ꯂꯣꯏꯅ ꯋꯥꯡꯈꯠꯂꯛꯑꯝꯃꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯑꯃꯝꯕ ꯑꯁꯤꯗ ꯌꯥꯝꯅ ꯑꯆꯧꯕ ꯇꯦꯟꯇꯤꯀꯜ ꯑꯃ ꯂꯦꯡꯈꯤꯕ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯇꯦꯟꯇꯤꯀꯜ ꯑꯁꯤꯅ ꯑꯃꯨꯛꯇꯪ ꯕ꯭ꯂꯨ ꯋꯦꯜꯗ ꯊꯣꯝꯕ ꯃꯇꯝꯗ ꯕ꯭ꯂꯨ ꯋꯦꯜ ꯑꯃ ꯁꯤꯔꯝꯃꯤ ꯃꯁꯤꯅ ꯇꯥꯛꯅꯤꯡꯉꯤꯕꯗꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯀ꯭ꯔꯤꯆꯔ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯔꯦ ꯍꯥꯏꯕꯅꯤ ꯑꯗꯨꯕꯨ ꯑꯁꯨꯝꯅ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯁꯕꯃꯦꯔꯤꯟꯒꯤ ꯀ꯭ꯔꯤꯎ ꯃꯦꯝꯕꯔꯁꯤꯡ ꯑꯗꯨꯅꯗꯤ ꯃꯈꯣꯟ ꯀꯔꯤꯃꯠꯇ ꯇꯥꯔꯝꯗꯦ ꯑꯗꯨꯒ ꯃꯁꯤꯗꯒꯤ ꯃꯈꯣꯏꯒꯤ ꯀ꯭ꯔꯤꯎ ꯃꯦꯝꯕꯔꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯁꯕꯃꯦꯔꯤꯟꯒꯤ ꯔꯥꯗꯥꯔ ꯁꯤꯒꯅꯦꯜ ꯑꯗꯨꯗꯒꯤ ꯁꯕꯃꯦꯔꯤꯟ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯑꯆꯧꯕ ꯀ꯭ꯔꯦꯆꯔ ꯑꯃꯅ ꯊꯦꯡꯖꯤꯜꯂꯛꯀꯗꯧꯔꯦ ꯍꯥꯏꯕ ꯑꯁꯤ ꯃꯈꯣꯏꯅ ꯈꯪꯉꯝꯃꯤ ꯑꯗꯨꯕꯨ ꯑꯣꯂꯦꯟꯁꯀꯤꯅ ꯈꯜꯂꯝꯃꯤ ꯃꯗꯨꯗꯤ ꯃꯁꯤ ꯃꯈꯣꯏꯒꯤ ꯌꯦꯛꯅꯕ ꯇꯣꯉꯥꯟꯕ ꯖꯍꯥꯖ ꯑꯃ ꯂꯥꯛꯄꯒꯤ ꯑꯣꯏꯔꯝꯕ ꯌꯥꯏ ꯍꯥꯏꯗꯨꯅ ꯈꯜꯂꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯑꯣꯂꯦꯟꯁꯀꯤꯅ ꯃꯍꯥꯛꯀꯤ ꯀ꯭ꯔꯤꯎ ꯃꯦꯝꯕꯔꯁꯤꯡ ꯑꯗꯨꯗ ꯑꯦꯇꯦꯛ ꯇꯧꯅꯕ ꯍꯥꯏꯗꯨꯅ ꯑꯣꯔꯗꯔ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯑꯣꯂꯦꯟꯁꯀꯤꯅ ꯇꯧꯔꯤꯕ ꯑꯣꯔꯗꯔ ꯑꯁꯤ ꯚꯤꯛꯇꯔꯅꯗꯤ ꯑꯔꯥꯟꯕ ꯑꯣꯔꯗꯔꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯚꯤꯛꯇꯔꯅ ꯃꯍꯥꯛꯀꯤ ꯀ꯭ꯔꯤꯎ ꯃꯦꯝꯕꯔꯁꯤꯡ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯁꯕꯃꯦꯔꯤꯟ ꯑꯁꯤꯕꯨ ꯃꯐꯝ ꯑꯃꯗ ꯌꯥꯝꯅ ꯊꯨꯅ ꯂꯣꯠꯅꯕ ꯍꯥꯏꯔꯝꯃꯤ ꯃꯁꯤꯗꯒꯤ ꯁꯕꯃꯦꯔꯤꯟ ꯑꯁꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ ꯑꯥꯏꯁꯀꯤ ꯀ꯭ꯔꯦꯛ ꯆꯠꯄ ꯃꯐꯝ ꯑꯃꯗ ꯊꯧꯖꯤꯟꯗꯨꯅ ꯂꯣꯠꯇꯨꯅ ꯂꯩꯔꯝꯃꯤ ꯑꯁꯨꯝꯅ ꯃꯈꯣꯏꯒꯤ ꯁꯕꯃꯦꯔꯤꯟ ꯑꯁꯤꯅ ꯑꯥꯏꯁꯀꯤ ꯑꯀꯥꯏꯕ ꯋꯥꯜ ꯑꯁꯤꯗ ꯊꯧꯖꯤꯟꯕ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯁꯕꯃꯦꯔꯤꯟ ꯑꯁꯤꯅ ꯑꯥꯏꯁꯀꯤ ꯋꯥꯜ ꯑꯗꯨꯗ ꯈꯦꯠꯂꯝꯃꯤ
asumna ice ki wall asida khetpana maram oibana hojikti radar gi sound aduna submarine adugi manungda leiriba headphone upiba mi sing aduda sound adu yamna kanna tarami maram aduna makoi sound adu bu khangduna taraga leiba ngamamde maram aduna headphone upiba crew member sing adugi mana adu ahoba makhon adu tabana yamna narami asumna makoigi enemy duna matungda asum tanarakpa taragasu hojikti makoigi submarine adu mafam aduda khamami kari maram ginu haragadi makoigi mamangda ice ki wall aduna kharaga leikirami maram aduna hojik makoigi lambi chatfam leramde adubu makoigi nungaiba paw haragadi asumna makoigi lambi thingba taragasu makoigi matungda inarakliba masak khangdaba makoigi enemy ne haiduna khaliba adu mafam adudagi hallaga chatkhiba oirami hojikti makoigi submarine adugi part kya ama kaiba tekpa toromi maram aduna Olenski na Victor di yamna ngangami maramdi thaba asibu Victor na maki crew member sing aduda taunaba haiduna order tawkhibana maram oibenani maram aduna hojik makoida option amata leramde makoigi submarine adu hojik sing mathakta kakatuna semjenba tarami aduga haiba sarak asida Julia amadi Oscar makoini du nung amagi karakta makoini du nonglai nungsit adudagi ngakthoknabagi damakta lotuna lerami aduga makoigi masa adubusu ayingba adudagi ngakthokga sagachanabagi damakta mafam aduda lotuna lerami haiba matam aduda makoini na khangaudana ice na crack chatpagi makon amuk taraklami aduga makoina yengthoba matamdadi ice crack chaliba adu mafam adudagi submarine ama phawgalakpagi orami submarine adudagi crew member sing adu yamna thuna tholami aduga mafam asida hingduna leramiba miyoi sing asi kana kanano haiduna yengba tholami aduga makoina su khangami madudi mafam asida leramiba miyoi ani asi makoyi submarine aduda attack tarokba miyoi sing adu nate haiduna aduga submarine gi crew member sing aduna Oscar amadi Julia makoini na hariba wa adu fazana tarami maidagi Victor na boy adu yengaba matungda Olenski gi manakta chatuna wari sanana ba haiduna tarami Olenski na Victor da hojik makoini na thingnariba miyoi ani adu chana thaknaba khara piramaba matungda mafam asida dum thanamgadawani maramdi makoi sing asi atopa country gi spy orambasu yai harami adubu Olenski na hariba wa sida Victor na yaramde Victor na mi sing adubu nungaitraduna makoigi submarine adu da tonghalami mastagi makoigi submarine sisu yamna thuna tawduna semjanba loikhirami aduga submarine si amu ising manungda kumkhirami mastagi makoina amu mana aduda leiba atopa boy sing adu amu check taw sakhirami masigi matungda Julia amadi Oscar makoini du medical checkup taw lorba matungda chana thakna babu pibirami aduga Victor na makoida map ama utlaga makoigi game gi location adu kadai dana haiduna hangami aduga Victor na makhata na su Oscar amadi Julia makoini da nakoigi game adugi manakta nakoina karigumba angakwa khara thengna khibra haiduna so hangami Julia na hairami makoigi game adugi manakta karigumba yamna chawba pokhai hiba ma makoina ui haiduna mastagi Victor na su khalame madudi Julia amadi Oscar makoini gi game adugi manakta kai khiba adu mahaki mayambagi submarine adu kairaga lupkhibagi soidana orangani haiduna mastagi submarine asigi manungda yawriba crew member sing adu mathangi next plan asi kari tawgani haiduna loina khanatuna lerami masdagi Olenski na makoigi plan asidi mafam asidagi hanbani ngasai makoigi radar da ukiba enemy adu amuhanna amu makoigi manakta halakpa yai maram aduna aikoigi khwaidigi faba mathangi plan di aikoi mafam asidagi halawani harami aduga makoigi radar da detect tawkiba enemy duna makoida attack torokpa taragadi makoibu kanbinabagi damakta signal amuk thakiba baw nangauroi haiduna Olenski na harami adubu Victor di hokjiksu mahaki mayambabu phangdaba yadi haiduna khanduna laklibani maram aduna mahaki crew member sing adu da Victor na mahaki mayambabu thiba chanabagi damakta Julia amadi Oscar makoini gi game leiba adugi manaktamna chatlo haiduna order torami maitagi Olenski na Victor adubu nakanda singchalaba matungda hadaka nahakna lawriba decision asi ani suba nahaki khwaidigi asoiba decision ne harami maramdi mamangi matamda su ice ki akaiba wall adu da thaujanaba hairiba adu Victor na haikibani madugi decision adu su mahakna lawkhibani ahanbagi decision asi soire aduga hantaki decision asi su soigene haiduna Olenski na khalibani aduga hantaki matang asidadi Olenski na nahakna lawriba decision asi na hek soiba taragadi aikoi hantakti hingbagi wa laite haiduna su Olenski na Victor da harami maitagi Victor na makoigi crew member sing aduda mathangi mission asibu yamna thuna chatnaba haiduna harami maramdi ngasai mamangda lupkhraba makoigi mayamba yawba submarine adugi manungda atopa miyoi khara ahingba lairambasu yai haiduna mahaki crew member sing aduda phongtomi aduga haiba matam asida Julia na yamna angakwa makhon ama tarami Oscar na harami masi atopa submarine ama thinaba sonar ni haiduna mastagi makoina ngahatang search toroba matungda mastagi makoigi radar na su atopa enemy ama namu makoibu tanare haiduna khangami mastagi Victor na mahaki crew member sing aduda mamangi matawgumna amu hantaksu lotpa yaba mafam ama thi wairami adubu hantaki matang asidadi makoina leiriba asigi manakta makoigi lotfam amata leramde adu moina makoigi manakta hojik samudra aduda thau sungfam ama lerami mastagi makoina makoigi submarine adu mafam aduda lotpa yarni haiduna khalami maram aduna hojikti Victor gi submarine adu ising adugi mathakta karaknaba haiduna mathakta kakatpa horoklami
ꯑꯗꯨꯒ ꯁꯣꯝꯗꯁꯨ ꯊꯥꯎ ꯁꯨꯡꯐꯝꯒꯤ ꯋꯥꯀꯔꯁꯤꯡ ꯑꯗꯨꯅ ꯌꯥꯝꯅ ꯑꯆꯧꯕ ꯇꯦꯟꯇꯤꯀꯜ ꯑꯃ ꯎꯕ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏ ꯌꯥꯝꯅ ꯉꯛꯑꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯊꯥꯎ ꯁꯨꯡꯐꯝꯒꯤ ꯋꯥꯀꯔꯁꯤꯡ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯒꯤ ꯑꯦꯂꯥꯔꯝ ꯑꯗꯨꯕꯨ ꯈꯣꯡꯉꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯀꯤ ꯃꯁꯛ ꯈꯪꯗ꯭ꯔꯕ ꯆꯥꯎꯈ꯭ꯔꯕ ꯇꯦꯟꯇꯤꯀꯜ ꯑꯗꯨꯅ ꯊꯥꯎ ꯁꯨꯡꯐꯝꯒꯤ ꯖꯒꯥ ꯑꯗꯨꯕꯨ ꯂꯣꯏꯅ ꯊꯨꯒꯥꯏꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯊꯥꯎ ꯁꯨꯡꯐꯝꯒꯤ ꯃꯐꯝ ꯑꯗꯨ ꯂꯣꯏꯅ ꯀꯥꯏꯔꯝꯃꯤ꯫ ꯃꯐꯝ ꯖꯒꯥ ꯀꯌꯥ ꯑꯃꯗꯁꯨ ꯃꯩ ꯍꯧꯔꯝꯃꯤ꯫ ꯑꯗꯨꯒ ꯊꯥꯎ ꯁꯨꯡꯐꯝ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯊꯕꯛ ꯁꯨꯕ ꯋꯥꯀꯔꯁꯤꯡ ꯑꯗꯨꯁꯨ ꯃꯈꯣꯏ ꯆꯦꯟꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯊꯥꯎ ꯁꯨꯡꯐꯝ ꯑꯗꯨ ꯂꯣꯏꯅ ꯀꯥꯏꯈꯤꯕꯅ ꯃꯔꯝ ꯑꯣꯏꯕꯅ ꯃꯈꯣꯏ ꯆꯦꯟꯐꯝ ꯑꯃꯠꯇ ꯈꯪꯉꯝꯗꯦ꯫ ꯑꯁꯨꯝꯅ ꯇꯧꯗꯅ ꯊꯥꯎ ꯁꯨꯡꯐꯝꯗ ꯌꯥꯎꯔꯤꯕ ꯋꯥꯀꯔ ꯃꯌꯥꯝꯁꯤꯡ ꯑꯗꯨꯁꯨ ꯃꯐꯝ ꯑꯗꯨꯗ ꯀꯌꯥ ꯑꯃ ꯁꯤꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯏꯀꯨꯏ ꯀꯨꯏꯗꯅ ꯚꯤꯛꯇꯔꯅ ꯊꯥꯎ ꯁꯨꯡꯐꯝꯒꯤ ꯃꯤꯁꯤꯡ ꯑꯗꯨꯒ ꯄꯥꯎ ꯐꯥꯎꯅꯔꯝꯃꯤꯕ ꯑꯗꯨ ꯗꯤꯁꯀꯅꯦꯛ ꯑꯣꯏꯈꯤꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯗꯨꯗ ꯚꯤꯛꯇꯔꯅ ꯃꯈꯣꯏꯒꯤ ꯁꯕꯃꯦꯔꯤꯟ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯄꯦꯔꯤꯁꯀꯣꯞ ꯑꯗꯨꯅ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯃꯐꯝ ꯑꯗꯨꯗ ꯊꯣꯛꯏꯕ ꯊꯧꯗꯣꯛ ꯑꯗꯨ ꯃꯍꯥꯛꯅ ꯌꯥꯝꯅ ꯁꯦꯡꯅ ꯎꯔꯝꯃꯤ꯫ ꯑꯗꯨꯒ ꯊꯥꯎ ꯁꯨꯡꯐꯝ ꯑꯗꯨꯕꯨ ꯃꯁꯛ ꯈꯪꯗꯕ ꯀ꯭ꯔꯦꯁꯔ ꯑꯃꯒꯤ ꯌꯥꯝꯅ ꯑꯆꯧꯕ ꯇꯦꯟꯇꯤꯀꯜꯅ ꯊꯨꯒꯥꯏꯕ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯃꯍꯥꯛꯁꯨ ꯑꯀꯤꯕ ꯐꯥꯎꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯚꯤꯛꯇꯔꯅ ꯎꯔꯤꯕ ꯑꯗꯨ ꯃꯈꯣꯏꯒꯤ ꯁꯕꯃꯦꯔꯤꯟ ꯑꯁꯤꯒꯤ ꯁꯀ꯭ꯔꯤꯟ ꯑꯁꯤꯗ ꯊꯣꯛꯍꯜꯂꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯁꯕꯃꯦꯔꯤꯟ ꯑꯁꯤꯗ ꯌꯥꯎꯔꯤꯕ ꯀ꯭ꯔꯤꯎ ꯃꯦꯝꯕꯔꯁꯤꯡ ꯑꯁꯤꯅꯁꯨ ꯊꯥꯎ ꯁꯨꯡꯐꯝ ꯑꯗꯨꯗ ꯊꯣꯛꯏꯕ ꯊꯧꯗꯣꯛ ꯑꯗꯨ ꯂꯣꯏꯅ ꯈꯪꯉꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗꯒꯤꯁꯨ ꯀ꯭ꯔꯤꯎ ꯃꯦꯝꯕꯔꯁꯤꯡ ꯑꯁꯤꯅ ꯈꯪꯉꯝꯃꯤ ꯃꯗꯨꯗꯤ ꯉꯁꯥꯏꯒꯤ ꯃꯈꯣꯏꯅ ꯃꯈꯣꯏꯒꯤ ꯌꯦꯛꯅꯕ ꯑꯃ ꯃꯈꯣꯏꯗ ꯇꯥꯟꯅꯔꯦ ꯍꯥꯏꯗꯨꯅ ꯇꯧꯔꯤꯕ ꯑꯗꯨ ꯃꯁꯛ ꯈꯪꯗꯕ ꯑꯆꯧꯕ ꯀ꯭ꯔꯦꯆꯔ ꯑꯁꯤꯅꯤ ꯍꯥꯏꯕ ꯑꯁꯤ꯫ ꯃꯁꯤꯗꯒꯤ ꯍꯧꯖꯤꯛꯀꯤ ꯆꯥꯎꯔꯕ ꯀ꯭ꯔꯦꯆꯔꯗꯨꯅ ꯊꯥꯎ ꯁꯨꯡꯐꯝ ꯑꯗꯨ ꯊꯨꯒꯥꯏꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏꯒꯤ ꯁꯕꯃꯦꯔꯤꯟ ꯑꯁꯤꯗ ꯑꯃꯨꯛ ꯍꯧꯖꯤꯛꯀꯤ ꯀ꯭ꯔꯦꯆꯔꯗꯨꯅ ꯇꯥꯟꯅꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯒꯤ ꯁꯕꯃꯦꯔꯤꯟ ꯑꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯌꯥꯝꯅ ꯊꯨꯅ ꯊꯧꯗꯣꯔꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯑꯣꯂꯦꯟꯁꯀꯤꯅ ꯈꯜꯂꯝꯃꯤ ꯃꯗꯨꯗꯤ ꯚꯤꯛꯇꯔꯅ ꯃꯈꯣꯏꯒꯤ ꯀ꯭ꯔꯤꯎ ꯃꯦꯝꯕꯔꯁꯤꯡ ꯑꯁꯤꯗ ꯆꯥꯎꯈ꯭ꯔꯕ ꯀ꯭ꯔꯦꯆꯔ ꯑꯁꯤ ꯎꯍꯜꯂꯤꯕ ꯑꯁꯤ ꯃꯍꯥꯛꯀꯤ ꯑꯍꯨꯝꯁꯨꯕ ꯑꯁꯣꯏꯕꯅꯤ ꯍꯥꯏꯗꯨꯅ꯫ ꯑꯗꯨꯒ ꯑꯣꯂꯦꯟꯁꯀꯤꯅ ꯚꯤꯛꯇꯔꯗ ꯍꯟꯗꯛꯇꯒꯤꯗꯤ ꯑꯩꯅ ꯀꯃꯥꯟ ꯄꯨꯝꯕ ꯂꯣꯏꯅ ꯇꯧꯔꯅꯤ ꯍꯥꯏꯗꯨꯅ ꯚꯤꯛꯇꯔꯗ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯑꯣꯂꯦꯟꯁꯀꯤꯅ ꯃꯍꯥꯛꯀꯤ ꯀ꯭ꯔꯤꯎ ꯃꯦꯝꯕꯔꯁꯤꯡ ꯑꯗꯨꯗ ꯈꯨꯗꯛ ꯑꯗꯨꯗ ꯇꯣꯔꯄꯤꯗꯣꯁ 2 ꯀꯥꯞꯄꯨ ꯍꯥꯏꯗꯨꯅ ꯑꯣꯔꯗꯔ ꯇꯧꯔꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯀ꯭ꯔꯤꯎ ꯃꯦꯝꯕꯔꯁꯤꯡ ꯑꯗꯨꯅꯁꯨ ꯇꯣꯔꯄꯤꯗꯣꯁ 2 ꯀꯥꯞꯄꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏꯅ ꯇꯥꯔꯒꯦꯠ ꯇꯧꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯗꯥꯏꯔꯦꯛ ꯄꯥꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯣꯂꯦꯟꯁꯀꯤꯅ ꯑꯁꯨꯝꯅ ꯊꯕꯛ ꯑꯁꯤ ꯇꯧꯒꯗꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯀ꯭ꯔꯤꯎ ꯃꯦꯝꯕꯔꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇꯒꯤ ꯑꯣꯂꯦꯟꯁꯀꯤꯗ ꯑꯃꯨꯛ ꯃꯈꯣꯏꯅ ꯑꯦꯇꯦꯛ ꯇꯧꯈ꯭ꯔꯤꯕ ꯑꯦꯅꯤꯃꯤ ꯑꯗꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯤꯡꯗꯨꯅ ꯂꯩꯔꯤ ꯍꯥꯏꯔꯛꯄ ꯑꯁꯤꯗ ꯑꯣꯂꯦꯟꯁꯀꯤꯒꯤ ꯃꯃꯥꯏ ꯑꯗꯨ ꯁꯨꯛꯆꯜꯂꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯑꯣꯂꯦꯟꯁꯀꯤ ꯑꯗꯨ ꯁꯥꯎꯕ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯦꯟꯒꯠꯂꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯀ꯭ꯔꯤꯎ ꯃꯦꯝꯕꯔꯁꯤꯡ ꯑꯗꯨꯗ ꯍꯟꯗꯛꯇꯤ ꯇ꯭ꯔꯣꯄꯤꯇꯣꯁ ꯑꯗꯨꯅ ꯃꯁꯤꯡ ꯊꯤꯉꯝꯗꯅ ꯑꯦꯇꯦꯛ ꯇꯧ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯇ꯭ꯔꯣꯄꯤꯇꯣꯁ ꯀꯌꯥ ꯑꯃ ꯍꯟꯖꯟ ꯀꯥꯞꯁꯟꯕ ꯇꯥꯔꯒꯁꯨ ꯆꯥꯎꯈ꯭ꯔꯕ ꯃꯣꯟꯁꯇꯔ ꯑꯁꯤꯕꯨ ꯍꯥꯠꯄꯗꯤ ꯃꯈꯣꯏꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯉꯝꯃꯝꯗꯦ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯃꯁꯛ ꯈꯪꯗꯕ ꯃꯣꯟꯁꯇꯔꯗꯨꯁꯨ ꯌꯥꯝꯅ ꯁꯥꯎꯔꯛꯑꯝꯃꯤ ꯑꯗꯨꯒ ꯁꯕꯃꯦꯔꯤꯟ ꯑꯗꯨꯕꯨ ꯂꯦꯞꯄ ꯂꯩꯇꯅ ꯇꯥꯟꯅꯔꯛꯂꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯣꯂꯦꯟꯁꯀꯤꯁꯨ ꯄꯥꯈꯠꯄꯅ ꯂꯣꯏꯔꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯃꯈꯥ ꯇꯥꯅ ꯃꯍꯥꯛꯅ ꯑꯣꯔꯗꯔ ꯇꯧꯕ ꯉꯝꯃꯝꯗꯦ꯫ ꯃꯁꯤꯗꯒꯤ ꯚꯤꯛꯇꯔꯅ ꯑꯃꯨꯛ ꯍꯟꯅ ꯑꯃꯨꯛ ꯃꯍꯥꯛꯀꯤ ꯀ꯭ꯔꯤꯎ ꯃꯦꯝꯕꯔꯁꯤꯡ ꯑꯗꯨꯗ ꯀꯃꯥꯟ ꯇꯧꯕ ꯍꯧꯔꯛꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯀ꯭ꯔꯤꯎ ꯃꯦꯝꯕꯔꯁꯤꯡ ꯑꯗꯨꯗ ꯌꯥꯔꯤꯕ ꯃꯈꯩ ꯃꯈꯣꯏꯒꯤ ꯁꯕꯃꯦꯔꯤꯟ ꯑꯗꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯌꯥꯝꯅ ꯌꯥꯡꯅ ꯊꯨꯅ ꯊꯧꯗꯣꯛꯈꯣ ꯍꯥꯏꯔꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯀ꯭ꯔꯤꯎ ꯃꯦꯝꯕꯔꯁꯤꯡ ꯑꯁꯤꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯁꯕꯃꯦꯔꯤꯟ ꯑꯁꯤꯕꯨ ꯌꯥꯝꯅ ꯀꯟꯅ ꯊꯨꯅ ꯊꯧꯗꯣꯛꯈꯤꯅꯕ ꯍꯥꯏꯗꯨꯅ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯣꯟꯁꯇꯔ ꯑꯁꯤꯅ ꯇꯧꯔꯛꯄ ꯑꯦꯇꯦꯛ ꯈꯨꯗꯤꯡꯃꯛꯁꯨ ꯃꯈꯣꯏꯅ ꯅꯥꯟꯊꯣꯛꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯣꯟꯁꯇꯔ ꯑꯁꯤꯒꯤ ꯇꯦꯟꯇꯤꯀꯜ ꯑꯃꯅ ꯃꯈꯣꯏꯒꯤ ꯁꯕꯃꯦꯔꯤꯟ ꯑꯁꯤꯗ ꯊꯥꯕꯗꯒꯤ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯒꯤ ꯁꯕꯃꯦꯔꯤꯟ ꯑꯗꯨꯁꯨ ꯃꯐꯝ ꯈꯔ ꯑꯃꯗꯤ ꯀꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯁꯨꯝꯅ ꯁꯕꯃꯦꯔꯤꯟ ꯑꯗꯨꯒꯤ ꯁꯣꯛꯏꯕ ꯃꯐꯝ ꯑꯗꯨꯒꯤ ꯖꯒꯥꯗ ꯊꯕꯛ ꯇꯧꯔꯤꯕ ꯀ꯭ꯔꯤꯎ ꯃꯦꯝꯕꯔꯁꯤꯡ ꯑꯗꯨꯗꯤ ꯂꯣꯏꯅ ꯁꯣꯛꯑꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯧꯔꯛꯄ ꯑꯦꯇꯦꯛ ꯑꯁꯤꯗ ꯚꯤꯛꯇꯔꯒꯤ ꯃꯀꯣꯛꯇꯁꯨ ꯁꯣꯛꯑꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯚꯤꯛꯇꯔ ꯑꯗꯨ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯇꯥꯔꯒ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯀꯝꯄ꯭ꯌꯨꯇꯔꯗꯒꯤ ꯊꯣꯛꯄ ꯁꯣꯔꯠ ꯁꯔꯀ꯭ꯌꯨꯠ ꯑꯃꯅ ꯀ꯭ꯔꯤꯎ ꯃꯦꯝꯕꯔ ꯑꯃꯕꯨꯁꯨ ꯁꯣꯛꯑꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯗꯗꯤ ꯁꯕꯃꯦꯔꯤꯟ ꯑꯁꯤ ꯂꯨꯞꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯁꯤ ꯂꯧꯔꯒ ꯃꯣꯟꯁꯇꯔ ꯑꯁꯤꯅ ꯁꯕꯃꯦꯔꯤꯟ ꯑꯁꯤꯕꯨ ꯃꯈꯥ ꯇꯥꯅ ꯊꯨꯒꯥꯏꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯁꯕꯃꯦꯔꯤꯟ ꯑꯁꯤꯒꯤ ꯃꯤꯁꯥꯏꯜ ꯀꯝꯄꯥꯔꯠꯃꯦꯟꯗ ꯀꯥꯏꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯤꯁꯥꯏꯜ ꯀꯝꯄꯥꯔꯠꯃꯦꯟ ꯑꯁꯤꯗ ꯀꯥꯏꯕꯅ ꯃꯔꯝ ꯑꯣꯏꯕꯅ ꯖꯍꯥꯖ ꯑꯁꯤꯗ ꯑꯆꯧꯕ ꯃꯩ ꯑꯃ ꯍꯧꯔꯝꯃꯤ꯫ ꯖꯍꯥꯖꯀꯤ ꯀ꯭ꯔꯤꯎ ꯃꯦꯝꯕꯔꯁꯤꯡ ꯑꯗꯨꯅ ꯃꯐꯝ ꯑꯁꯤꯕꯨ ꯁꯤꯜ ꯇꯧꯁꯟꯗꯨꯅ ꯂꯣꯏꯅ ꯈꯥꯖꯤꯜꯂꯒ ꯊꯝꯃꯝꯃꯤ꯫ ꯑꯗꯨꯕꯨ ꯀ꯭ꯔꯤꯎ ꯃꯦꯝꯕꯔ 8 ꯑꯃꯗꯤ ꯍꯧꯖꯤꯛꯀꯤ ꯃꯩ ꯆꯥꯏꯕ ꯃꯐꯝ ꯑꯗꯨꯗ ꯃꯩ ꯃꯨꯊꯠꯅꯕ ꯍꯥꯏꯗꯨꯅ ꯂꯩꯍꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯆꯥꯎꯔꯕ ꯃꯣꯟꯁꯇꯔꯗꯨꯒꯤ ꯇꯦꯟꯇꯤꯀꯜ ꯑꯃꯅ ꯑꯃꯨꯛ ꯁꯕꯃꯦꯔꯤꯟ ꯑꯗꯨꯗ ꯑꯦꯇꯦꯛ ꯇꯧꯔꯛꯂꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯁꯕꯃꯦꯔꯤꯟ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯑꯗꯨꯝ ꯂꯨꯞꯊꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯀꯝꯄ꯭ꯌꯨꯇꯔꯒꯤ ꯔꯥꯗꯥꯔꯗꯨꯅꯁꯨ ꯃꯣꯟꯁꯇꯔ ꯑꯗꯨꯒꯤ ꯃꯀꯣꯛ ꯑꯗꯨ ꯗꯤꯇꯦꯛ ꯇꯧꯈꯤꯔꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯀ꯭ꯔꯤꯎ ꯃꯦꯝꯕꯔꯁꯤꯡ ꯑꯗꯨꯅ ꯃꯣꯟꯁꯇꯔ ꯑꯗꯨꯒꯤ ꯃꯀꯣꯛ ꯑꯗꯨꯕꯨ ꯎꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯀ꯭ꯔꯤꯎ ꯃꯦꯝꯕꯔꯁꯤꯡ ꯑꯁꯤꯅ ꯃꯨꯟꯅ ꯌꯦꯡꯁꯤꯟꯕꯗꯒꯤ ꯈꯪꯉꯝꯃꯤ ꯃꯗꯨꯗꯤ ꯃꯈꯣꯏꯅ ꯉꯁꯥꯏꯗꯒꯤ ꯊꯦꯡꯅꯔꯤꯕ ꯃꯣꯟꯁꯇꯔ ꯑꯁꯤ ꯀ꯭ꯔꯦꯀꯟ ꯑꯃꯅꯤ ꯍꯥꯏꯗꯨꯅ꯫ ꯀ꯭ꯔꯦꯀꯟ ꯍꯥꯏꯔꯤꯕ ꯑꯁꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯑꯣꯛꯇꯣꯄꯁ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯕ ꯌꯥꯝꯅ ꯑꯆꯧꯕ ꯅꯣꯔꯋꯦꯒꯤ ꯋꯥꯔꯤ ꯂꯥꯏꯔꯤꯛꯇ ꯂꯩ ꯍꯥꯏꯗꯨꯅ ꯊꯥꯖꯅꯕ ꯁꯤ ꯃꯣꯟꯁꯇꯔ ꯑꯃꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯚꯤꯛꯇꯔ ꯍꯣꯏꯒꯤ ꯁꯕꯃꯦꯔꯤꯟꯗ ꯃꯤꯁꯥꯏꯜ ꯑꯃꯈꯛꯇ ꯉꯥꯏꯔꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛ ꯃꯈꯣꯏꯅ ꯃꯤꯁꯥꯏꯜ ꯑꯁꯤꯕꯨ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯁꯤꯖꯤꯟꯅꯕ ꯇꯥꯏ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯃꯊꯪ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯗꯨꯅ ꯄ꯭ꯂꯥꯟ ꯇꯧꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯚꯤꯛꯇꯔꯅ ꯃꯍꯥꯛꯀꯤ ꯀ꯭ꯔꯤꯎ ꯃꯦꯝꯕꯔꯁꯤꯡ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯁꯕꯃꯦꯔꯤꯟ ꯑꯁꯤ ꯁꯥꯏꯂꯦꯟ ꯃꯣꯗꯇ ꯊꯝꯃꯨ ꯍꯥꯏꯔꯝꯃꯤ꯫ ꯃꯔꯝꯗꯤ ꯁꯤ ꯃꯣꯟꯁꯇꯔꯁꯤꯡ ꯑꯁꯤꯗꯤ ꯃꯈꯣꯏꯅ ꯑꯦꯇꯦꯛ ꯇꯧꯔꯤꯕ ꯑꯁꯤ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨꯒꯤ ꯃꯈꯣꯟ ꯇꯥꯕꯗꯒꯤꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯀ꯭ꯔꯤꯎ ꯃꯦꯝꯕꯔꯁꯤꯡ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯉꯁꯥꯏ ꯇꯣꯔꯄꯤꯗꯣꯁ
torpedoes roomda mai muthatlogdoi lehauba crew membersing aduna fire extinguisher sinaduna mai muthatpagi thabak toramba dusu lepa tarami hojikti mai asi adum chakhalakpana maram oibana carbon dioxide amadi carbon monoxide ki changchu hengalami asumna Kraken na khongbagi makon asi communication officer dugi manakong adu dasu yamna kanna tarami aduga somdasu torpedoes roomda mai muthatpagi lehauriba crew membersing adusu carbon dioxide amadi carbon monoxide ki chang hengalakpana makhoisu mafam aduda adum siradra haiduna pakalami adubu dauni yaribadi Victor gi plan asi mai paami Kraken adu mafam asidagi chakhirami asumna Kraken asi chakhibana maram oibana hojikti makhoigi mai muthatpagi thaba adu mo horoklami adubu makhoida leiba fire extinguisher si khajikaktang oibana yamkhraba mai asibu muthatna bonaba matamda makhoida yamna awaba haibadu oirami asumna hojikti mai asina chakpani henjalakpana crew member khara amadi mai chakpasu yauroklami maram aduna hojikti Victor na hojikki torpedoes ki compartment adubu loina thado amaga crew member sing adu tholao mafam adu adum chaasu chakcharasanu hairami aduga crew member khara amadi makhoigi thawai adu hingnaba sentrokpu matamda maina yamna thina chaami aduga topa makhoigi crew member kharana su makhoina tholaiba aduda mateng pangami asumna last second da makhoina mi sing adu su kalorami aduga mai chaklaiba thong adu ju thingjalorami maram aduna makhata na makhoigi submarine asigi atopa part sing da chakpa ngamamde maistegi makhoina torpedoes compartment gi pressure du control toroba matungda di akon bedadi mafam aduda mai chaiba du mutkhirami masigi matungda hojiki mai chakriba mafam amadi jahaz ki akai mafam sing asi semjanba horami aduga crew member da soiba mioi sing asina makhoigi quarter du da thaduna asokpa sing adu bu leng hanaba torami Oscar ga Julia gana su mafam adu da soiba crew member sing adu gi leng bada makhoisu mateng pangami maram aduna hojikti jahaz asidi yariba crew member sing asina Julia amadi Oscar makhoini da su thajaba thamba horlami masigi ngatang lerba matungda Victor na makhoigi crew member sing adu da mathangdi kari tawsige haiduna hangami adubu submarine adu da yariba makhoigi crew member sing aduna makhoi mafam asidagi yamna thuna halaurasi atopa submarine ama adu makhoi thiba adu lepasi makhoina mafam adu da muk thiba chana bonaba matamda Kraken na makhoi da mu attack soidana tawrani maram aduna Kraken asi thengnadri kanda makhoi mafam asidagi yamna thuna halaurasi harami mata asida Admiral Olensky na Victor da mahaki mapa adu yamna afawa officer amani mahaki mapa adusu submarine da atopa mahaki crew member sing kannaba honaba matamda mathwai mangkhibane haiduna ningsing halami Mastagi Victor adu ngata wakan munna khalaba matungda makhoi mafam asidagi hallaga chakhibane na farni haraklami asumna hojikti submarine asi mayumda hannaba haiduna mamai kaklami mata asida Victor na mahaki mapana mangonda aroibo ina iramba letter dubu parami aduga harba matam asida Victor gi manakta su Julia adu laami aduga Julia na su khangame madudi Victor gi room asida uche khara lai haiba asi adubu Victor na uche sing asi thamiba asi oxygen level check tawnaba thambani harami mastagi Julia na Victor da map hangami aduga map asida Julia na Victor da makhoida Kraken ne attack torkiba mafam adubu taami masigi su matakta makhoigi kemge location adubu map asida taami aduga Julia na makhata na Victor da sumna harami aikoina khangba thaininga gi wari gi matung innadi Kraken asina atopa submarine kya ama busu mamangda thugai khraiduna aduga sumna Kraken asina submarine amadi jahasing asi thugairama ba matungda makhoi adu mafam adudagi du mangki harami aduga scientist sing na thijanbadagi ju khangame madudi Kraken sing asi aikoina uwa phangdriba asi samudra gi yamna luba mafamda leibagini haiduna su aduga Juliana makhata na makhoina experiment tawu matamda thadakiba bom aduna samudra gi aruba mafamda kaibana maram oibana Kraken adu tumduna lerambadagi hawalakpa oirambasu ya haiduna harami adubu aikoina hingna hanba pamba taragadi aikogi submarine asigi sonar sibu op toroga leibatai madu nataba taragadi Kraken adu mafam asida mo hanna lakpa yai Juliana Kraken gi mata asidi amna khangbana maram oibana Victor na hojikti Julia da mahake mayambagi submarine adu kadaida lupamba yai haiduna hangami Juliana Victor da mo sumna harami aina khangbagi matung inadi octopus khodimak masagi mayumda lengdabi leningi aduga octopus ki mayum adusu makhogi kem adugi manakta lai adubu makhoini na sumna wari sanaduna leriba si atopa officer amana Victor gi manakta anawa pawama poraga changpana maram oibana makhoini gi wari dubu kairami officer duna hojikti makhoida clue ama fangle aduga makhoina karigumba sound ama tare haiba sound adu kanagumba miyoi amana makhoibu kanbiyo haibagi mawongda yot kumba amada adum hanjana yaiduna makhon thon bagini haiduna tahalami mastagi makhoina signal adu track tawa matamdadi Julia gi kemgi manaktagini haiba adu makhoina hojikti khangami maram asina hojikti makhoina su sengna khangame madudi atopa submarine aduda ahingba miyoi kharadi lairi haiduna
ꯃꯁꯤꯗꯒꯤ ꯚꯤꯛꯇꯔꯅ ꯃꯈꯣꯏꯒꯤ ꯂꯩꯔꯤꯕ ꯀ꯭ꯔꯤꯎ ꯃꯦꯝꯕꯔ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯀꯧꯁꯜꯂꯕ ꯃꯇꯨꯡꯗ ꯃꯦꯞ ꯑꯃꯗ ꯌꯦꯡꯉꯒ ꯌꯦꯡꯉꯨ ꯃꯐꯝ ꯑꯁꯤꯗꯅꯤ ꯑꯩꯈꯣꯏꯒꯤ ꯑꯇꯣꯞꯄ ꯀ꯭ꯔꯤꯎ ꯃꯦꯝꯕꯔ ꯀꯌꯥ ꯑꯃ ꯑꯇꯣꯞꯄ ꯁꯕꯃꯦꯔꯤꯟ ꯑꯗꯨꯗ ꯊꯣꯛꯄ ꯉꯝꯗꯅ ꯐꯥꯔꯒ ꯂꯩꯔꯝꯒꯗꯧꯔꯤꯕ ꯑꯗꯨ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯍꯧꯖꯤꯛ ꯁꯤꯕ ꯑꯃꯗꯤ ꯍꯤꯡꯕꯒꯤ ꯂꯥꯟꯐꯝ ꯑꯁꯤꯗ ꯂꯥꯟꯊꯦꯡꯅꯗꯨꯅ ꯂꯩꯔꯝꯒꯗꯧꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯃꯈꯣꯏꯕꯨ ꯀꯟꯕꯤꯗꯕ ꯇꯥꯔꯒꯗꯤ ꯃꯈꯣꯏꯕꯨ ꯀꯅꯥꯅ ꯂꯥꯛꯑꯒ ꯀꯟꯕꯤꯒꯗꯧꯔꯤꯕꯅꯣ ꯅꯈꯣꯏꯅ ꯑꯩꯅ ꯃꯐꯝ ꯑꯗꯨꯗ ꯆꯠꯀꯗꯧꯔꯤꯕ ꯑꯗꯣ ꯑꯩꯒꯤ ꯏꯌꯥꯝꯕ ꯈꯛꯇꯪꯒꯤꯅꯤ ꯍꯥꯏꯅꯁꯨ ꯈꯟꯒꯅꯨ ꯑꯇꯣꯞꯄ ꯑꯩꯍꯥꯛꯀꯤ ꯏꯌꯥꯝꯕ ꯅꯠꯇꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕꯅꯤ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯃꯐꯝ ꯑꯗꯨꯗ ꯅꯈꯣꯏꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯑꯃ ꯌꯥꯎꯔꯝꯕ ꯇꯥꯔꯒꯁꯨ ꯑꯩꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯅꯈꯣꯏꯕꯨ ꯔꯦꯁꯀ꯭ꯌꯨ ꯇꯧꯕ ꯁꯣꯏꯗꯅ ꯆꯠꯀꯅꯤ ꯃꯁꯤꯗꯒꯤ ꯉꯁꯥꯏꯒꯤ ꯃꯈꯣꯏꯒꯤ ꯍꯜꯂꯅꯤ ꯍꯥꯏꯗꯨꯅ ꯇꯧꯔꯝꯃꯤꯕ ꯁꯕꯃꯦꯔꯤꯟ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯃꯃꯥꯏ ꯂꯩꯗꯨꯅ ꯖꯨꯂꯤꯌꯁꯀꯤ ꯀꯦꯝꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯠꯂꯨ ꯍꯥꯏꯗꯨꯅ ꯑꯣꯔꯗꯔ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯆꯦꯔ ꯑꯁꯤꯗ ꯁꯕꯃꯦꯔꯤꯟ ꯑꯁꯤꯒꯤ ꯃꯦꯆꯤꯟ ꯑꯃꯗꯤ ꯋꯥꯜꯁꯤꯡꯗ ꯐꯥꯔꯝꯕ ꯁ꯭ꯀ꯭ꯔꯨꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯅꯥꯟꯊꯣꯔꯛꯑꯝꯃꯤ ꯑꯗꯨꯒ ꯒ꯭ꯂꯥꯁꯁꯤꯡꯅ ꯀꯥꯏꯕ ꯍꯧꯁꯜꯂꯛꯑꯝꯃꯤ ꯑꯗꯨꯒ ꯃꯩꯁꯤꯡꯅ ꯃꯨꯠꯄ ꯍꯧꯖꯤꯜꯂꯛꯑꯝꯃꯤ ꯃꯁꯤꯅ ꯍꯥꯏꯅꯤꯡꯉꯤꯕꯗꯤ ꯃꯈꯣꯏꯒꯤ ꯁꯕꯃꯦꯔꯤꯟ ꯑꯁꯤ ꯍꯧꯖꯤꯛ ꯌꯥꯝꯅ ꯑꯔꯨꯕ ꯃꯐꯝꯗ ꯌꯧꯔꯦ ꯍꯥꯏꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯒꯤ ꯁꯕꯃꯦꯔꯤꯟ ꯑꯁꯤ ꯈꯖꯤꯛꯇꯪ ꯃꯊꯛꯇ ꯀꯥꯈꯠꯄ ꯗꯔꯀꯥꯔ ꯑꯣꯏꯔꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯑꯣꯐꯤꯁꯥꯔ ꯑꯃꯅꯁꯨ ꯈꯪꯉꯝꯃꯤ ꯃꯗꯨꯗꯤ ꯃꯈꯣꯏꯒꯤ ꯁꯕꯃꯦꯔꯤꯟ ꯑꯁꯤ ꯃꯃꯥꯡꯗ ꯑꯃꯨꯛꯇꯐꯥꯎ ꯌꯧꯔꯨꯗ꯭ꯔꯤꯕ ꯌꯥꯝꯅ ꯑꯔꯨꯕ ꯃꯐꯝ ꯑꯃꯗ ꯌꯧꯔꯦ ꯍꯥꯏꯕ ꯑꯁꯤ ꯍꯧꯖꯤꯛꯇꯤ ꯚꯤꯛꯇꯔꯅꯁꯨ ꯃꯍꯥꯛꯀꯤ ꯀ꯭ꯔꯨ ꯃꯦꯝꯕꯔꯁꯤꯡ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯁꯕꯃꯦꯔꯤꯟ ꯑꯗꯨꯗꯒꯤ ꯖꯨꯂꯤꯌꯥꯒꯤ ꯀꯦꯝ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯑꯇꯣꯞꯄ ꯁꯕꯃꯦꯔꯤꯟ ꯑꯗꯨꯕꯨ ꯊꯤꯔꯨꯅꯕꯒꯤꯗꯃꯛꯇ ꯁꯕꯃꯦꯔꯤꯟ ꯃꯆꯥ ꯀꯌꯥ ꯑꯃ ꯊꯥꯗꯣꯛꯅꯕ ꯍꯥꯏꯗꯨꯅ ꯑꯣꯔꯗꯔ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯃꯃꯥꯡꯒꯤ ꯀ꯭ꯔꯦꯀꯟꯒꯤ ꯑꯦꯇꯦꯛ ꯑꯗꯨꯗ ꯑꯣꯐꯤꯁꯥꯔ ꯀꯌꯥ ꯑꯃ ꯁꯣꯛꯄꯅ ꯃꯔꯝ ꯑꯣꯏꯕꯅ ꯍꯧꯖꯤꯛꯇꯤ ꯚꯤꯛꯇꯔꯁꯨ ꯃꯁꯥꯃꯛ ꯌꯥꯎꯅ ꯁꯕꯃꯦꯔꯤꯟ ꯃꯆꯥ ꯑꯗꯨꯗ ꯆꯠꯇꯨꯅ ꯃꯍꯥꯛꯀꯤ ꯃꯌꯥꯝꯕꯅ ꯃꯥꯡꯈ꯭ꯔꯤꯕ ꯁꯕꯃꯦꯔꯤꯟ ꯑꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯠꯂꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯋꯥꯔꯦꯞ ꯂꯧꯔꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯑꯦꯗꯃꯤꯔꯦꯜ ꯑꯣꯂꯦꯟꯁꯀꯤꯅ ꯁꯕꯃꯦꯔꯤꯟ ꯑꯁꯤꯗ ꯂꯩꯍꯧꯔꯒ ꯁꯕꯃꯦꯔꯤꯟ ꯑꯁꯤꯕꯨ ꯀꯃꯥꯟ ꯇꯧꯕ ꯇꯥꯔꯝꯃꯤ ꯃꯁꯤꯗꯒꯤ ꯁꯕꯃꯦꯔꯤꯟ ꯃꯆꯥ ꯈꯔ ꯑꯣꯐꯤꯁꯥꯔ ꯑꯅꯤ ꯑꯃꯒ ꯚꯤꯛꯇꯔꯒ ꯂꯣꯏꯅꯅ ꯃꯈꯣꯏꯒꯤ ꯃꯦꯟ ꯑꯣꯏꯔꯤꯕ ꯁꯕꯃꯦꯔꯤꯟ ꯑꯗꯨꯗꯒꯤ ꯊꯣꯛꯄ ꯍꯧꯈꯤꯔꯝꯃꯤ ꯃꯁꯤꯗꯒꯤ ꯃꯈꯣꯏꯒꯤ ꯁꯕꯃꯦꯔꯤꯟ ꯃꯆꯥ ꯑꯗꯨ ꯃꯈꯥꯗ ꯑꯗꯨꯝ ꯂꯨꯅ ꯂꯨꯞꯊꯔꯛꯄꯅ ꯃꯔꯝ ꯑꯣꯏꯕꯅ ꯍꯧꯖꯤꯛꯇꯤ ꯋꯥꯇꯔꯒꯤ ꯄ꯭ꯔꯦꯁꯔ ꯑꯁꯤꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯜꯂꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯄ꯭ꯔꯦꯁꯔꯁꯤꯅ ꯃꯈꯣꯏꯒꯤ ꯁꯕꯃꯦꯔꯤꯟꯒꯤ ꯌꯣꯠ ꯑꯗꯨꯗ ꯐꯨꯕ ꯃꯇꯝꯗ ꯁꯕꯃꯦꯔꯤꯟ ꯃꯆꯥꯁꯤꯡ ꯑꯁꯤꯗꯒꯤꯁꯨ ꯃꯈꯣꯟ ꯀꯌꯥ ꯑꯃ ꯊꯣꯛꯑꯝꯃꯤ ꯑꯗꯨꯕꯨ ꯑꯁꯨꯝꯅ ꯂꯨꯕ ꯃꯐꯝ ꯑꯁꯤ ꯃꯈꯣꯏꯅ ꯃꯃꯥꯡꯗ ꯐꯥꯎ ꯑꯃꯨꯛꯐꯥꯎ ꯂꯥꯛꯇ꯭ꯔꯤꯕꯅꯤ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯅ ꯀꯨꯝꯃꯛꯏꯕ ꯃꯐꯝ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯨꯕꯅ ꯋꯥꯇꯔꯒꯤ ꯄ꯭ꯔꯦꯁꯔ ꯑꯁꯤꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯜꯂꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏꯅ ꯇꯣꯡꯉꯒ ꯂꯥꯛꯏꯕ ꯁꯕꯃꯦꯔꯤꯟ ꯑꯁꯤꯁꯨ ꯁꯣꯛꯄ ꯍꯧꯒꯠꯂꯛꯑꯝꯃꯤ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯅ ꯊꯤꯕ ꯂꯥꯛꯏꯕ ꯑꯇꯣꯞꯄ ꯁꯕꯃꯦꯔꯤꯟ ꯑꯗꯨꯕꯨ ꯌꯥꯝꯅ ꯊꯨꯅ ꯐꯪꯕ ꯍꯥꯏꯕꯁꯤ ꯃꯈꯣꯏꯒꯤ ꯃꯤꯁꯟ ꯑꯣꯏꯔꯝꯃꯤ ꯃꯗꯨ ꯅꯠꯇꯕ ꯇꯥꯔꯒꯗꯤ ꯃꯈꯣꯏꯒꯤ ꯁꯕꯃꯦꯔꯤꯟ ꯑꯁꯤꯁꯨ ꯀꯥꯏꯗꯨꯅ ꯃꯈꯣꯏꯁꯨ ꯄꯨꯂꯞ ꯁꯤꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯃꯈꯣꯏꯅ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗꯒꯤ ꯀꯔꯤꯒꯨꯝꯕ ꯁꯥꯎꯟ ꯈꯔ ꯇꯥꯔꯛꯂꯝꯃꯤ ꯃꯁꯤꯗꯒꯤ ꯃꯈꯣꯏꯅ ꯍꯧꯖꯤꯛ ꯇꯥꯔꯛꯂꯤꯕ ꯁꯥꯎꯟ ꯑꯗꯨꯒꯤ ꯃꯥꯏꯀꯩꯗ ꯆꯠꯄ ꯃꯇꯝꯗꯗꯤ ꯖꯍꯥꯖ ꯀꯌꯥ ꯑꯃ ꯃꯐꯝ ꯑꯗꯨꯗ ꯂꯨꯞꯄꯒ ꯂꯩꯔꯝꯃꯤ ꯃꯇꯥꯡ ꯑꯁꯤꯗꯒꯤꯁꯨ ꯚꯤꯛꯇꯔꯅ ꯈꯪꯉꯝꯃꯦ ꯃꯗꯨꯗꯤ ꯃꯃꯥꯡꯗ ꯖꯨꯂꯤꯌꯥꯅ ꯃꯍꯥꯛꯀꯤ ꯍꯥꯏꯈ꯭ꯔꯤꯕ ꯊꯤꯑꯣꯔꯤ ꯑꯃꯗꯤ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯆꯨꯝꯃꯦ ꯍꯥꯏꯕ ꯑꯁꯤ ꯑꯀꯣꯟꯕꯗ ꯃꯈꯣꯏꯅ ꯃꯍꯥꯛꯀꯤ ꯃꯌꯥꯝꯕ ꯌꯥꯎꯈ꯭ꯔꯕ ꯁꯕꯃꯦꯔꯤꯟ ꯑꯗꯨꯕꯨ ꯊꯦꯡꯅꯔꯝꯃꯤ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯀꯥꯏꯗꯨꯅ ꯂꯩꯔꯕ ꯁꯕꯃꯦꯔꯤꯟ ꯑꯗꯨꯕꯨ ꯃꯊꯪ ꯆꯦꯛ ꯇꯧꯔꯛꯄ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯍꯥꯏꯔꯒꯗꯤ ꯁꯕꯃꯦꯔꯤꯟ ꯑꯗꯨꯒꯤ ꯃꯃꯥꯡ ꯊꯪꯕ ꯁꯔꯨꯛ ꯑꯗꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯔꯤꯃꯠꯇ ꯀꯥꯏꯗꯕꯤ ꯂꯩꯔꯝꯃꯤ ꯃꯁꯤꯅ ꯍꯥꯏꯅꯤꯡꯉꯤꯕꯗꯤ ꯍꯧꯖꯤक ꯃꯐꯝ ꯑꯗꯨꯗ ꯃꯤꯑꯣꯏ ꯈꯔꯗꯤ ꯍꯤꯡꯗꯨꯅ ꯂꯩꯔꯝꯕ ꯌꯥꯏ ꯍꯥꯏꯕ ꯑꯁꯤ ꯃꯈꯣꯏꯒꯤ ꯊꯥꯖꯕꯅꯤ ꯃꯁꯤꯗꯒꯤ ꯃꯈꯣꯏꯅ ꯃꯈꯣꯏꯒꯤ ꯁꯕꯃꯦꯔꯤꯟ ꯃꯆꯥ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯁꯕꯃꯦꯔꯤꯟ ꯑꯗꯨꯒ ꯁꯝꯅꯅꯕ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯑꯁꯨꯝꯅ ꯇꯧꯔꯤꯕ ꯑꯁꯤ ꯃꯐꯝ ꯑꯁꯤꯒꯤ ꯀꯜꯂꯕ ꯄ꯭ꯔꯦꯁꯔ ꯑꯁꯤꯗꯗꯤ ꯌꯥꯝꯅ ꯑꯔꯨꯕ ꯊꯕꯛ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯃꯁꯤꯗꯒꯤ ꯃꯈꯣꯏꯅ ꯀꯌꯥꯔꯛ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏꯅ ꯂꯥꯛꯏꯕ ꯁꯕꯃꯦꯔꯤꯟ ꯃꯆꯥ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯑꯆꯧꯕ ꯃꯥꯡꯈ꯭ꯔꯕ ꯁꯕꯃꯦꯔꯤꯟ ꯑꯗꯨꯒ ꯁꯝꯅꯕ ꯉꯝꯃꯝꯃꯤ ꯃꯁꯤꯗꯒꯤ ꯚꯤꯛꯇꯔꯅ ꯗꯥꯏꯚꯤꯡꯒꯤ ꯗ꯭ꯔꯦꯁ ꯁꯦꯠꯇꯨꯅ ꯍꯧꯖꯤꯛꯀꯤ ꯃꯈꯣꯏꯒꯤ ꯁꯕꯃꯦꯔꯤꯟ ꯃꯆꯥ ꯑꯗꯨꯗꯒꯤ ꯑꯆꯧꯕ ꯁꯕꯃꯦꯔꯤꯟ ꯑꯗꯨꯗ ꯃꯈꯣꯏꯅ ꯀꯅꯦꯛꯁꯟ ꯇꯧꯔꯤꯕ ꯃꯐꯝ ꯑꯗꯨꯒꯤ ꯃꯇꯦꯡꯅ ꯑꯆꯧꯕ ꯁꯕꯃꯦꯔꯤꯟ ꯑꯗꯨꯗ ꯆꯪꯕ ꯍꯧꯔꯝꯃꯤ ꯚꯤꯛꯇꯔꯅ ꯍꯧꯖꯤꯛꯀꯤ ꯑꯆꯧꯕ ꯁꯕꯃꯦꯔꯤꯟ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯨ ꯍꯥꯡꯗ꯭ꯔꯤꯉꯩ ꯃꯇꯝꯗ ꯃꯍꯥꯛꯅ ꯊꯣꯡ ꯑꯗꯨꯕꯨ ꯍꯥꯟꯅ ꯊꯤꯜꯂꯝꯃꯤ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯃꯐꯝ ꯑꯁꯤꯒꯤ ꯊꯣꯡ ꯑꯁꯤ ꯊꯤꯟꯕ ꯃꯇꯝꯗ ꯁꯕꯃꯦꯔꯤꯟ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯍꯤꯡꯗꯨꯅ ꯂꯩꯔꯤ ꯍꯥꯏꯕ ꯑꯁꯤ ꯃꯍꯥꯛꯅꯁꯨ ꯈꯪꯉꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯌꯥꯝꯅ ꯍꯔꯥꯎꯅ ꯍꯧꯖꯤꯛꯀꯤ ꯊꯣꯡ ꯑꯗꯨ ꯍꯥꯡꯇꯣꯛꯑꯒ ꯆꯪꯖꯟꯈꯤꯔꯝꯃꯤ ꯃꯇꯥꯡ ꯑꯁꯤꯗꯗꯤ ꯚꯤꯛꯇꯔꯅꯁꯨ ꯈꯪꯉꯝꯃꯦ ꯃꯗꯨꯗꯤ ꯃꯍꯥꯛꯀꯤ ꯃꯌꯥꯝꯕ ꯑꯂꯦꯛꯖꯦꯟꯗꯔ ꯑꯁꯤꯁꯨ ꯃꯐꯝ ꯑꯁꯤꯗ ꯍꯤꯡꯗꯨꯅ ꯂꯩꯔꯝꯃꯤꯕ ꯃꯤꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇ ꯌꯥꯎꯗꯨꯅ ꯂꯩꯔꯝꯃꯤ ꯍꯥꯏꯔꯤꯕ ꯄꯥꯎ ꯑꯁꯤꯕꯨ ꯚꯤꯛꯇꯔꯅ ꯃꯦꯟ ꯁꯕꯃꯦꯔꯤꯟ ꯑꯗꯨꯗ ꯊꯥꯈꯤꯔꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯦꯟ ꯁꯕꯃꯦꯔꯤꯟ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤ ꯃꯌꯥꯝꯁꯤꯡ ꯑꯁꯤꯁꯨ ꯍꯥꯏꯔꯤꯕ ꯄꯥꯎ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯂꯣꯏꯅ ꯍꯔꯥꯎꯅꯔꯝꯃꯤ ꯃꯇꯥꯡ ꯑꯁꯤꯗ ꯑꯂꯦꯛꯖꯦꯟꯗꯔꯅꯁꯨ ꯈꯪꯉꯝꯃꯦ ꯃꯗꯨꯗꯤ ꯃꯈꯣꯏꯒꯤ ꯁꯕꯃꯦꯔꯤꯟ ꯑꯗꯨ ꯁꯥꯏꯂꯦꯟ ꯃꯣꯗꯇ ꯊꯝꯃꯝꯒꯗꯧꯕꯅꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯈꯣꯏ ꯑꯁꯤ ꯈꯨꯗꯣꯡꯊꯤꯕꯗ ꯇꯥꯔꯦ ꯍꯥꯏꯕ ꯑꯗꯨ ꯁꯤꯒꯅꯦꯜ ꯄꯤꯗꯨꯅ ꯃꯈꯣꯏꯒꯤ ꯃꯦꯟ ꯀꯦꯝ ꯑꯗꯨꯗ ꯈꯪꯍꯜꯂꯝꯕ ꯇꯥꯔꯒꯗꯤ ꯃꯈꯣꯏꯒꯤ ꯁꯕꯃꯦꯔꯤꯟ ꯑꯗꯨꯕꯨ ꯀ꯭ꯔꯦꯀꯟꯅ ꯂꯩ ꯍꯥꯏꯗꯨꯅ ꯈꯪꯉꯝꯃꯣꯏꯗꯕꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯍꯧꯖꯤꯛꯇꯗ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯝꯃꯤ ꯃꯁꯤꯗꯒꯤ ꯚꯤꯛꯇꯔꯅ ꯃꯈꯣꯏꯒꯤ ꯁꯕꯃꯦꯔꯤꯟ ꯃꯆꯥ ꯑꯗꯨꯗ ꯑꯆꯟꯕ ꯃꯤ ꯃꯈꯩꯗꯤ ꯂꯣꯏꯅ ꯍꯥꯞꯆꯜꯂꯝꯃꯤ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯀꯟꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯁꯕꯃꯦꯔꯤꯟ ꯃꯆꯥ ꯑꯗꯨ ꯑꯅꯤꯔꯛ ꯍꯟꯅ ꯂꯥꯛꯄ ꯗꯔꯀꯥꯔ ꯇꯥꯔꯝꯃꯤ ꯃꯁꯤꯗꯒꯤ ꯚꯤꯛꯇꯔꯅ ꯃꯍꯥꯛꯇꯤ ꯃꯌꯥꯝꯕ ꯑꯂꯦꯛꯖꯦꯟꯗꯔꯒ ꯃꯐꯝ ꯑꯁꯤꯗ ꯂꯩꯍꯧꯔꯁꯤ ꯑꯗꯨꯒ ꯃꯦꯀꯥꯅꯤꯛ ꯑꯃꯗꯤ ꯄꯥꯏꯂꯣꯠ ꯑꯗꯨꯗꯤ ꯁꯕꯃꯦꯔꯤꯟ ꯃꯆꯥ ꯑꯗꯨꯗ ꯊꯥꯈ꯭ꯔꯁꯤ ꯍꯥꯏꯗꯨꯅ ꯋꯥꯔꯦꯞ ꯂꯧꯔꯝꯃꯤ ꯃꯁꯤꯗꯒꯤ ꯃꯈꯣꯏꯅ ꯁꯕꯃꯦꯔꯤꯟ ꯑꯗꯨꯒꯤ ꯃꯃꯥꯡ ꯊꯪꯕꯗ ꯇ꯭ꯔꯦꯀꯔ ꯑꯃꯕꯨ ꯅꯞꯄꯝꯃꯤ ꯑꯁꯨꯝꯅ ꯇꯧꯕ ꯇꯥꯔꯒꯗꯤ ꯃꯈꯣꯏꯒꯤ ꯂꯩꯐꯝ ꯑꯁꯤꯕꯨ ꯃꯥꯡꯉꯣꯏꯗꯧꯔꯤꯕꯅꯤ ꯑꯗꯨꯒ ꯃꯈꯣꯏꯅꯁꯨ ꯅꯤꯡꯁꯤꯡꯉꯝꯃꯤ ꯃꯗꯨꯗꯤ ꯀ꯭ꯔꯦꯀꯟꯅ ꯃꯈꯣꯏꯒꯤ ꯊꯝꯃꯤꯕ ꯗꯤꯚꯥꯏꯁ ꯑꯁꯤꯒꯤ ꯁꯤꯒꯅꯦꯜ ꯑꯁꯤ ꯀꯔꯤꯃꯠꯇ ꯈꯪꯉꯣꯏ ꯍꯥꯏꯗꯨꯅ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯍꯥꯏꯔꯒꯗꯤ ꯃꯈꯣꯏꯅ ꯍꯧꯖꯤꯛ ꯊꯝꯒꯗꯧꯔꯤꯕ ꯇ꯭ꯔꯦꯀꯔ ꯗꯤꯚꯥꯏꯁ ꯑꯁꯤ ꯑꯣꯐ ꯇꯧꯗꯨꯅ ꯊꯝꯗꯣꯔꯤꯕꯅꯤ ꯃꯁꯤꯗꯒꯤ ꯉꯁꯥꯏ ꯂꯥꯛꯄ ꯁꯕꯃꯦꯔꯤꯟ ꯃꯆꯥ ꯑꯗꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯊꯣꯛꯈꯤꯔꯝꯃꯤ
ꯑꯗꯨꯒ ꯁꯣꯝꯗꯁꯨ ꯁꯕꯃꯦꯔꯤꯟ ꯑꯆꯧꯕ ꯑꯗꯨ ꯃꯈꯥꯗ ꯈꯔ ꯂꯨꯞꯊꯔꯛꯑꯝꯃꯤ ꯑꯗꯨꯕꯨ ꯃꯈꯥ ꯇꯥꯅ ꯄꯨꯔꯥ ꯑꯣꯏꯅ ꯂꯨꯞꯊꯈꯤꯕ ꯍꯥꯏꯕꯗꯨꯗꯤ ꯑꯣꯏꯔꯝꯗꯦ ꯃꯁꯤꯗꯒꯤ ꯃꯈꯣꯏꯒꯤ ꯁꯕꯃꯦꯔꯤꯟ ꯃꯆꯥ ꯑꯗꯨꯁꯨ ꯃꯦꯟ ꯁꯕꯃꯦꯔꯤꯟ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯌꯥꯝꯅ ꯊꯨꯅ ꯌꯧꯈꯤꯔꯝꯃꯤ ꯃꯁꯤꯗꯒꯤ ꯃꯈꯣꯏꯅ ꯄꯨꯔꯛꯄ ꯀ꯭ꯔꯨ ꯃꯦꯝꯕꯔꯁꯤꯡ ꯑꯗꯨꯕꯨ ꯃꯦꯟ ꯁꯕꯃꯦꯔꯤꯟ ꯑꯗꯨꯗ ꯂꯣꯏꯅ ꯊꯥꯖꯤꯟꯈꯤꯔꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏꯕꯨ ꯇ꯭ꯔꯤꯠꯃꯦꯟ ꯇꯧꯅꯕ ꯃꯦꯗꯤꯀꯦꯜꯒꯤ ꯑꯣꯏꯕ ꯃꯈꯣꯏꯒꯤ ꯀ꯭ꯔꯨ ꯃꯦꯝꯕꯔ ꯀꯌꯥ ꯑꯃꯕꯨꯁꯨ ꯂꯥꯛꯑꯝꯃꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯁꯕꯃꯦꯔꯤꯟ ꯊꯧꯔꯤꯕ ꯄꯥꯏꯂꯣꯠ ꯑꯗꯨ ꯃꯈꯥ ꯇꯥꯅ ꯃꯍꯥꯛ ꯊꯧꯕ ꯉꯝꯃꯝꯗꯦ ꯃꯔꯝ ꯑꯗꯨꯅ ꯖꯨꯂꯤꯌꯥꯅ ꯑꯣꯁꯀꯥꯔꯗ ꯃꯍꯥꯛꯄꯨ ꯃꯇꯦꯡ ꯄꯥꯡꯅꯕ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯑꯁꯦꯡꯕꯒꯤꯗꯤ ꯑꯣꯁꯀꯥꯔ ꯑꯁꯤ ꯃꯃꯥꯡꯗꯒꯤ ꯍꯧꯅ ꯑꯇꯣꯞꯄ ꯁꯕꯃꯦꯔꯤꯟꯁꯤꯡꯗ ꯋꯥꯛ ꯇꯧꯔꯛꯄ ꯅꯨꯄꯥ ꯑꯃ ꯑꯣꯏꯔꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯖꯨꯂꯤꯌꯥꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯗꯨꯕꯨ ꯑꯣꯁꯀꯥꯔꯅꯁꯨ ꯌꯥꯔꯝꯃꯤ ꯃꯁꯤꯗꯒꯤ ꯁꯕꯃꯦꯔꯤꯟ ꯃꯆꯥ ꯑꯁꯤꯁꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯑꯃꯨꯛ ꯚꯤꯛꯇꯔ ꯍꯣꯏꯕꯨ ꯂꯧꯕ ꯆꯠꯈꯤꯔꯝꯃꯤ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯑꯣꯂꯦꯟꯁꯀꯤꯅ ꯃꯈꯣꯏꯒꯤ ꯔꯦꯗꯔ ꯑꯗꯨꯗ ꯀ꯭ꯔꯦꯀꯟ ꯑꯁꯤ ꯑꯃꯨꯛ ꯍꯟꯅ ꯂꯦꯡꯉꯦ ꯍꯥꯏꯕꯒꯤ ꯁꯤꯒꯅꯦꯜ ꯑꯗꯨ ꯐꯪꯉꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯚꯤꯛꯇꯔ ꯑꯃꯗꯤ ꯑꯂꯦꯛꯖꯦꯟꯗꯔꯁꯨ ꯌꯥꯝꯅ ꯇꯝꯊꯤꯔꯕ ꯈꯨꯠꯂꯥꯏꯁꯤꯡ ꯑꯗꯨꯕꯨ ꯊꯤꯕ ꯆꯠꯈꯤꯔꯝꯃꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯔꯒꯗꯤ ꯃꯈꯣꯏꯒꯤ ꯑꯆꯧꯕ ꯑꯣꯐꯤꯁꯥꯔꯁꯤꯡꯅ ꯃꯈꯣꯏꯗ ꯈꯨꯠꯂꯥꯏꯁꯤꯡ ꯑꯗꯨꯕꯨ ꯑꯃꯨꯛ ꯍꯟꯅ ꯄꯨꯔꯛꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯛꯄꯒꯤꯅꯤ ꯃꯁꯤꯗꯒꯤ ꯚꯤꯛꯇꯔ ꯍꯣꯏꯗꯨ ꯈꯨꯠꯂꯥꯏ ꯂꯩꯐꯝ ꯑꯗꯨ ꯊꯤꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯁꯕꯃꯦꯔꯤꯟꯒꯤ ꯑꯀꯥꯏꯕ ꯃꯐꯝ ꯑꯗꯨꯗ ꯌꯧꯔꯛꯂꯝꯃꯤ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯒꯤ ꯊꯣꯡ ꯑꯁꯤꯕꯨ ꯍꯥꯡꯗꯣꯛꯅꯕꯒꯤꯗꯃꯛꯇ ꯀꯣꯗ ꯑꯃ ꯗꯔꯀꯥꯔ ꯇꯥꯔꯝꯃꯤ ꯍꯥꯏꯔꯤꯕ ꯀꯣꯗ ꯑꯗꯨꯕꯨ ꯒꯦꯝ ꯑꯗꯨꯗꯒꯤ ꯊꯥꯔꯛꯂꯝꯃꯤ ꯃꯁꯤꯗꯒꯤ ꯃꯈꯣꯏꯅ ꯀꯣꯗ ꯑꯗꯨꯕꯨ ꯀꯝꯄ꯭ꯌꯨꯇꯔ ꯑꯗꯨꯗ ꯅꯝꯒꯦ ꯍꯥꯏꯗꯨꯅ ꯇꯧꯕ ꯃꯇꯝꯗꯗꯤ ꯀꯝꯄ꯭ꯌꯨꯇꯔꯒꯤ ꯁꯤꯁꯇꯦꯝ ꯑꯗꯨ ꯋꯥꯛ ꯇꯧ ꯍꯥꯏꯕ ꯌꯥꯔꯝꯗꯦ ꯑꯗꯨꯕꯨ ꯑꯁꯨꯝꯅ ꯇꯧꯕ ꯇꯥꯔꯒꯁꯨ ꯚꯤꯛꯇꯔꯅ ꯊꯕꯛ ꯑꯗꯨꯗꯤ ꯇꯣꯛꯊꯣꯛꯑꯝꯗꯦ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯕꯇꯝꯁꯤꯡ ꯑꯗꯨꯕꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯅꯝꯃꯕ ꯃꯇꯨꯡꯗ ꯀꯝꯄ꯭ꯌꯨꯇꯔ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯇꯔꯟ ꯑꯣꯟ ꯇꯧꯔꯛꯂꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯃꯈꯣꯏꯅꯁꯨ ꯈꯪꯉꯝꯃꯦ ꯃꯗꯨꯗꯤ ꯃꯈꯣꯏꯅ ꯊꯤꯕ ꯂꯥꯛꯏꯕ ꯈꯨꯠꯂꯥꯏꯁꯤꯡ ꯑꯗꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯗꯨꯝ ꯐꯪꯁꯟ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯍꯥꯏꯕ ꯑꯁꯤ ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯍꯥꯏꯔꯤꯕ ꯈꯨꯠꯂꯥꯏꯁꯤꯡ ꯑꯗꯨꯗꯒꯤ ꯊꯥꯗꯣꯔꯛꯄ ꯁꯤꯒꯅꯦꯜ ꯑꯗꯨꯅ ꯁꯕꯃꯦꯔꯤꯟ ꯃꯆꯥ ꯑꯗꯨꯗꯁꯨ ꯐꯪꯈꯤꯔꯝꯃꯤ ꯍꯥꯏꯔꯤꯕ ꯁꯤꯒꯅꯦꯜ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯁꯕꯃꯦꯔꯤꯟ ꯃꯆꯥ ꯑꯗꯨꯁꯨ ꯚꯤꯛꯇꯔ ꯍꯣꯏꯒꯤ ꯃꯐꯝ ꯑꯗꯨꯗ ꯌꯧꯔꯝꯃꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯃꯦꯟ ꯁꯕꯃꯦꯔꯤꯟ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯗꯤ ꯂꯣꯏꯅ ꯄꯥꯈꯠꯅꯔꯝꯃꯤ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯍꯥꯏꯔꯒꯗꯤ ꯍꯧꯖꯤꯛ ꯀ꯭ꯔꯦꯀꯟ ꯑꯗꯨ ꯃꯈꯣꯏꯒꯤ ꯁꯕꯃꯦꯔꯤꯟ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯌꯥꯝꯅ ꯅꯛꯁꯜꯂꯛꯑꯝꯃꯤ ꯃꯁꯤꯗꯒꯤ ꯀ꯭ꯔꯨ ꯃꯦꯝꯕꯔꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯁꯕꯃꯦꯔꯤꯟ ꯑꯗꯨ ꯌꯥꯝꯅ ꯊꯨꯅ ꯇꯧꯗꯨꯅ ꯁꯃꯨꯗ꯭ꯔ ꯑꯗꯨꯒꯤ ꯃꯈꯥꯗ ꯀꯨꯝꯊꯔꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯁꯕꯃꯦꯔꯤꯟ ꯑꯗꯨ ꯁꯥꯏꯂꯦꯟ ꯃꯣꯗꯇ ꯂꯩꯈꯤꯔꯝꯃꯤ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯀ꯭ꯔꯦꯀꯟ ꯑꯗꯨꯅ ꯁꯕꯃꯦꯔꯤꯟ ꯑꯗꯨ ꯇꯝꯅ ꯑꯆꯧꯕ ꯔꯣꯀꯦꯠ ꯑꯃ ꯂꯪꯁꯤꯜꯂꯛꯑꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯁꯕꯃꯦꯔꯤꯟ ꯑꯗꯨ ꯍꯣꯕꯅ ꯁꯕꯃꯦꯔꯤꯟ ꯑꯗꯨꯒꯤ ꯀꯝꯄꯥꯔꯠꯃꯦꯟ ꯑꯃꯗ ꯏꯁꯤꯡ ꯆꯪꯕ ꯍꯧꯔꯛꯑꯝꯃꯤ ꯍꯧꯖꯤꯛꯇꯤ ꯁꯕꯃꯦꯔꯤꯟ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯀ꯭ꯔꯨ ꯃꯦꯝꯕꯔꯁꯤꯡ ꯑꯁꯤꯁꯨ ꯀꯌꯥꯃꯨꯛ ꯀꯨꯏꯅ ꯃꯈꯣꯏꯒꯤ ꯁꯕꯃꯦꯔꯤꯟ ꯑꯁꯤꯕꯨ ꯁꯥꯏꯂꯦꯟ ꯃꯣꯗꯇ ꯊꯝꯕ ꯉꯝꯒꯗꯣꯏꯅꯣ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯑꯁꯤꯗ ꯃꯈꯣꯏꯁꯨ ꯆꯃꯝꯅꯕ ꯐꯥꯎꯔꯝꯃꯤ ꯃꯁꯤꯗꯒꯤ ꯁꯕꯃꯦꯔꯤꯟ ꯃꯆꯥ ꯑꯗꯨꯁꯨ ꯚꯤꯛꯇꯔ ꯍꯣꯏꯅ ꯂꯩꯔꯤꯕ ꯖꯒꯥ ꯑꯗꯨꯗ ꯗꯥꯏꯔꯦꯛ ꯌꯧꯔꯝꯃꯤ ꯃꯁꯤꯗꯒꯤ ꯁꯕꯃꯦꯔꯤꯟ ꯃꯆꯥ ꯑꯗꯨꯅ ꯚꯤꯛꯇꯔ ꯍꯣꯏꯒ ꯂꯩꯔꯤꯕ ꯁꯕꯃꯦꯔꯤꯟ ꯑꯗꯨꯒ ꯁꯝꯅꯅꯕ ꯍꯥꯏꯗꯨꯅ ꯇꯧꯕ ꯃꯇꯝꯗ ꯁꯣꯏꯕꯗꯒꯤ ꯚꯤꯛꯇꯔ ꯍꯣꯏꯅ ꯂꯩꯔꯤꯕ ꯁꯕꯃꯦꯔꯤꯟ ꯑꯗꯨꯅ ꯅꯞꯄꯝꯕ ꯇ꯭ꯔꯦꯀꯔ ꯑꯗꯨ ꯑꯣꯟ ꯇꯧꯔꯛꯂꯝꯃꯤ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯀ꯭ꯔꯦꯀꯟ ꯑꯁꯤꯅ ꯃꯦꯟ ꯁꯕꯃꯦꯔꯤꯟ ꯑꯗꯨꯗ ꯑꯦꯇꯦꯛ ꯇꯧꯗꯣꯏꯒꯤ ꯇꯧꯔꯝꯕꯅꯤ ꯑꯗꯨꯕꯨ ꯀ꯭ꯔꯦꯀꯟ ꯑꯗꯨ ꯇ꯭ꯔꯦꯀꯔ ꯑꯗꯨꯗꯒꯤ ꯊꯥꯗꯣꯔꯛꯄ ꯁꯤꯒꯅꯦꯜ ꯑꯗꯨ ꯍꯦꯛ ꯐꯪꯕꯒ ꯀ꯭ꯔꯦꯀꯟ ꯑꯗꯨ ꯍꯧꯖꯤꯛ ꯇ꯭ꯔꯦꯀꯔꯒꯤ ꯂꯥꯛꯂꯤꯕ ꯁꯤꯒꯅꯦꯜ ꯑꯗꯨꯒꯤ ꯃꯄꯥ ꯇꯝꯅ ꯆꯠꯈꯤꯔꯝꯃꯤ ꯍꯥꯏꯔꯤꯕ ꯑꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯁꯤ ꯂꯧꯔꯒ ꯑꯣꯂꯦꯟꯁꯀꯤꯅ ꯃꯍꯥꯛꯀꯤ ꯀ꯭ꯔꯨ ꯃꯦꯝꯕꯔꯁꯤꯡ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯁꯕꯃꯦꯔꯤꯟ ꯑꯁꯤꯕꯨ ꯃꯊꯛꯇ ꯌꯥꯝꯅ ꯊꯨꯅ ꯀꯥꯍꯧꯅꯕ ꯍꯥꯏꯗꯨꯅ ꯑꯣꯔꯗꯔ ꯇꯧꯔꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯆꯦꯔ ꯑꯁꯤꯗ ꯚꯤꯛꯇꯔ ꯑꯗꯨ ꯈꯨꯠꯂꯥꯏ ꯃꯌꯥꯝꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯄꯥꯏꯞ ꯑꯃꯒꯤ ꯃꯇꯦꯡꯅ ꯆꯪꯅꯕ ꯍꯥꯏꯗꯨꯅ ꯇꯧꯔꯝꯃꯤ ꯃꯔꯝꯗꯤ ꯃꯃꯥꯡꯒꯤ ꯃꯇꯝꯗ ꯀ꯭ꯔꯦꯀꯟꯅ ꯍꯥꯏꯔꯤꯕ ꯁꯕꯃꯦꯔꯤꯟ ꯑꯁꯤꯗ ꯑꯦꯇꯦꯛ ꯇꯧꯔꯛꯄ ꯃꯇꯝꯗ ꯁꯕꯃꯦꯔꯤꯟ ꯑꯁꯤ ꯀꯥꯏꯕꯗꯒꯤ ꯄꯥꯏꯞ ꯑꯁꯤꯅ ꯈꯨꯠꯂꯥꯏ ꯂꯩꯐꯝ ꯑꯁꯤꯕꯨ ꯊꯤꯡꯉꯒ ꯊꯝꯈꯤꯕꯒꯤ ꯑꯣꯏꯔꯝꯃꯤ ꯃꯁꯤꯗꯒꯤ ꯑꯂꯦꯛꯖꯦꯟꯗꯔꯅꯁꯨ ꯁꯕꯃꯦꯔꯤꯟ ꯃꯆꯥꯗꯨꯅ ꯃꯈꯣꯏꯒꯤ ꯁꯕꯃꯦꯔꯤꯟ ꯑꯁꯤꯗ ꯀꯅꯦꯛꯁꯟ ꯇꯧꯔꯦ ꯍꯥꯏꯕꯒꯤ ꯁꯤꯒꯅꯦꯜ ꯑꯗꯨ ꯐꯪꯉꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯀ ꯂꯩꯃꯤꯟꯅꯔꯝꯃꯤꯕ ꯀ꯭ꯔꯨ ꯃꯦꯝꯕꯔꯁꯤꯡ ꯑꯗꯨ ꯁꯕꯃꯦꯔꯤꯟ ꯃꯆꯥ ꯑꯗꯨꯗ ꯆꯠꯅꯕ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯑꯣꯔꯗꯔ ꯇꯧꯔꯝꯃꯤ ꯑꯁꯨꯝꯅ ꯃꯈꯣꯏꯒꯤ ꯀ꯭ꯔꯨ ꯃꯦꯝꯕꯔꯁꯤꯡ ꯑꯁꯤꯅ ꯁꯕꯃꯦꯔꯤꯟ ꯃꯆꯥ ꯑꯗꯨꯗ ꯆꯠꯂꯤꯉꯩ ꯃꯇꯝꯗ ꯑꯂꯦꯛꯖꯦꯟꯗꯔꯗꯤ ꯃꯍꯥꯛꯀꯤ ꯃꯅꯥꯎꯅꯨꯄꯥ ꯚꯤꯛꯇꯔ ꯑꯗꯨꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯚꯤꯛꯇꯔꯅꯁꯨ ꯈꯨꯠꯂꯥꯏ ꯂꯩꯐꯝ ꯑꯗꯨꯗ ꯌꯧꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯈꯨꯠꯂꯥꯏ ꯂꯩꯐꯝ ꯑꯗꯨ ꯍꯦꯛ ꯌꯧꯕꯒ ꯃꯤꯁꯥꯏꯜꯒꯤ ꯀꯣꯗꯁꯤꯡ ꯑꯗꯨꯕꯨ ꯅꯝꯃꯝꯃꯤ ꯑꯗꯨꯒ ꯑꯁꯣꯝꯗꯁꯨ ꯑꯂꯦꯛꯖꯦꯟꯗꯔꯅ ꯀꯣꯗꯁꯤꯡ ꯑꯗꯨꯕꯨ ꯀꯝꯄ꯭ꯌꯨꯇꯔꯗ ꯅꯝꯗꯨꯅ ꯂꯩꯔꯝꯃꯤ ꯑꯁꯨꯝꯅ ꯈꯨꯠꯂꯥꯏꯁꯤꯡ ꯑꯁꯤꯕꯨ ꯑꯣꯟ ꯇꯧꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯃꯇꯝ ꯈꯔꯗꯤ ꯆꯪꯉꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯆꯦꯔ ꯑꯁꯤꯗ ꯃꯈꯣꯏꯕꯨ ꯃꯐꯝ ꯑꯁꯤꯗ ꯂꯩ ꯍꯥꯏꯕ ꯑꯁꯤ ꯀ꯭ꯔꯦꯀꯟꯅ ꯈꯪꯈꯤꯔꯝꯃꯤ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯃꯌꯥꯝꯅꯁꯨ ꯀ꯭ꯔꯦꯀꯟꯒꯤ ꯃꯊꯛꯇ ꯑꯦꯇꯦꯛ ꯇꯧꯔꯒꯦ ꯍꯥꯏꯗꯨꯅ ꯄ꯭ꯔꯤꯄꯦꯌꯔ ꯇꯧꯗꯨꯅ ꯂꯩꯈꯤꯔꯝꯃꯤ ꯃꯁꯤꯗꯒꯤ ꯀ꯭ꯔꯦꯀꯟ ꯑꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯃꯤꯕ ꯁꯕꯃꯦꯔꯤꯟ ꯍꯥꯏꯕꯗꯤ ꯚꯤꯛꯇꯔ ꯍꯣꯏꯅ ꯂꯩꯔꯤꯕ ꯁꯕꯃꯦꯔꯤꯟ ꯑꯁꯤꯕꯨ ꯃꯍꯥꯛꯀꯤ ꯇꯦꯟꯇꯤꯀꯜꯁꯤꯡ ꯑꯗꯨꯅ ꯂꯣꯏꯅ ꯀꯣꯏꯁꯟꯈꯤꯔꯝꯃꯤ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯚꯤꯛꯇꯔ ꯑꯃꯗꯤ ꯑꯂꯦꯛꯖꯦꯟꯗꯔ ꯃꯈꯣꯏ ꯑꯅꯤꯁꯨ ꯃꯈꯣꯏ ꯑꯅꯤꯒꯤ ꯑꯔꯣꯏꯕ ꯃꯇꯝ ꯌꯧꯔꯦ ꯍꯥꯏꯕ ꯑꯗꯨ ꯈꯪꯉꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯃꯈꯣꯏ ꯑꯅꯤꯅ ꯃꯃꯥꯡꯊꯛꯇ ꯑꯉꯥꯡ ꯑꯣꯏꯔꯤꯀꯥꯟꯗ ꯈꯟꯅꯈꯤꯕ ꯃꯌꯥꯝꯁꯤꯡ ꯑꯗꯨꯒꯤꯗꯃꯛꯇ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯑꯃꯅ ꯑꯃꯕꯨ ꯉꯥꯛꯄꯤꯅꯕ ꯍꯥꯏꯗꯨꯅ ꯍꯥꯏꯅꯔꯝꯃꯤ ꯑꯗꯨꯒ ꯀ꯭ꯔꯦꯀꯟꯅ ꯑꯃꯨꯛꯇꯪ ꯊꯥꯔꯛꯄ ꯃꯇꯝꯗ ꯁꯕꯃꯦꯔꯤꯟ ꯑꯗꯨ ꯇꯪꯈꯥꯏ ꯇꯥꯅ ꯀꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯀ꯭ꯔꯦꯀꯟꯅ ꯊꯨꯒꯥꯏꯈ꯭ꯔꯤꯕ ꯁꯕꯃꯦꯔꯤꯟꯒꯤ ꯑꯇꯦꯛꯄ ꯖꯒꯥ ꯑꯗꯨꯗꯤ ꯀꯔꯤꯃꯠꯇ ꯌꯥꯎꯗ꯭ꯔꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛ ꯀ꯭ꯔꯦꯀꯟ ꯑꯗꯨꯅ ꯑꯃꯨꯛ ꯁꯕꯃꯦꯔꯤꯟ ꯑꯗꯨꯗ ꯑꯦꯇꯦꯛ ꯇꯧꯅꯕ ꯍꯥꯏꯗꯨꯅ ꯇꯧꯔꯛꯂꯝꯃꯤ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤ ꯑꯗꯨ ꯍꯥꯏꯕꯗꯤ ꯑꯂꯦꯛꯖꯦꯟꯗꯔ ꯑꯃꯗꯤ ꯚꯤꯛꯇꯔ ꯃꯈꯣꯏ ꯑꯅꯤꯅ ꯆꯞ ꯃꯥꯟꯅꯅ ꯈꯨꯠꯂꯥꯏ ꯑꯗꯨꯕꯨ ꯀꯥꯞꯅꯕ ꯕꯇꯝ ꯑꯗꯨꯕꯨ ꯅꯝꯃꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯁꯕꯃꯦꯔꯤꯟ ꯑꯁꯤꯗꯁꯨ ꯏꯁꯤꯡ ꯆꯪꯕ ꯍꯧꯔꯛꯂꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯚꯤꯛꯇꯔꯅ ꯌꯥꯝꯅ ꯊꯨꯅ ꯄꯥꯏꯞ ꯑꯗꯨꯒꯤ ꯃꯇꯦꯡꯅ ꯃꯍꯥꯛꯀꯤ ꯃꯌꯥꯝꯕ ꯑꯂꯦꯛꯖꯦꯟꯗꯔꯒꯤ ꯃꯅꯥꯛ ꯇꯥꯅ ꯆꯠꯂꯝꯃꯤ ꯍꯧꯖꯤꯛꯇꯤ ꯈꯨꯠꯂꯥꯏꯒꯤ ꯕꯇꯝ ꯑꯗꯨꯁꯨ ꯃꯈꯣꯏ ꯑꯅꯤꯅ ꯅꯝꯃꯝꯕꯅ ꯃꯔꯝ ꯑꯣꯏꯕꯅ ꯍꯧꯖꯤꯛꯇꯤ ꯈꯨꯠꯂꯥꯏ ꯑꯗꯨ ꯃꯁꯥ ꯃꯇꯣꯟꯗ ꯐꯪꯁꯟ ꯇꯧꯕ ꯍꯧꯔꯛꯂꯝꯃꯤ
ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯚꯤꯛꯇꯔ ꯑꯃꯗꯤ ꯑꯂꯦꯛꯖꯦꯟꯗꯔ ꯃꯈꯣꯏ ꯑꯅꯤꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯌꯥꯝꯅ ꯊꯨꯅ ꯅꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯔꯝꯃꯤ ꯑꯁꯨꯝꯅ ꯍꯧꯖꯤꯛꯇꯤ ꯁꯕꯃꯦꯔꯤꯟ ꯑꯁꯤꯁꯨ ꯏꯁꯤꯡ ꯑꯗꯨꯝ ꯆꯪꯁꯤꯜꯂꯛꯄꯅ ꯃꯔꯝ ꯑꯣꯏꯕꯅ ꯃꯈꯣꯏ ꯑꯅꯤꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯁꯨ ꯏꯁꯤꯡ ꯊꯨꯝꯕ ꯍꯧꯖꯤꯜꯂꯛꯑꯝꯃꯤ ꯑꯁꯨꯝꯅ ꯇꯧꯕꯅ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤ ꯑꯗꯨ ꯍꯧꯖꯤꯛ ꯏꯁꯤꯡ ꯑꯗꯨꯅ ꯐꯨꯕꯅ ꯃꯔꯝ ꯑꯣꯏꯕꯅ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯗ ꯈꯥꯏꯗꯣꯛꯅꯈꯤꯔꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯚꯤꯛꯇꯔꯅ ꯃꯍꯥꯛꯀꯤ ꯃꯌꯥꯝꯕ ꯑꯂꯦꯛꯖꯦꯟꯗꯔꯒꯤ ꯃꯈꯨꯠ ꯑꯗꯨ ꯏꯁꯤꯡ ꯑꯗꯨꯗꯒꯤ ꯊꯤꯟꯇꯣꯔꯛꯄ ꯑꯗꯨ ꯎꯔꯝꯃꯤ ꯃꯍꯥꯛꯅ ꯌꯥꯝꯅ ꯊꯨꯅ ꯇꯧꯗꯨꯅ ꯃꯌꯥꯝꯕꯒꯤ ꯃꯈꯨꯠ ꯑꯗꯨꯕꯨ ꯄꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯆꯤꯡꯁꯤꯜꯂꯝꯃꯤ ꯑꯁꯨꯝꯅ ꯇꯧꯗꯅ ꯍꯧꯖꯤꯛꯇꯤ ꯚꯤꯛꯇꯔꯅ ꯃꯍꯥꯛꯀꯤ ꯃꯌꯥꯝꯕ ꯑꯂꯦꯛꯖꯦꯟꯗꯔ ꯑꯗꯨꯕꯨꯁꯨ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯌꯥꯝꯅ ꯅꯛꯅ ꯆꯤꯡꯁꯤꯟꯕ ꯉꯝꯈꯤꯔꯝꯃꯤ ꯃꯁꯤꯗꯒꯤ ꯚꯤꯛꯇꯔꯅ ꯁꯕꯃꯦꯔꯤꯟ ꯃꯆꯥꯗꯨꯗ ꯀꯥꯕ ꯍꯧꯔꯝꯃꯤ ꯑꯗꯨꯒ ꯁꯨꯝꯅ ꯇꯧꯗꯅ ꯑꯂꯦꯛꯖꯦꯟꯗꯔ ꯃꯈꯣꯏ ꯑꯅꯤꯁꯨ ꯁꯕꯃꯦꯔꯤꯟꯒꯤ ꯃꯆꯥꯗꯨꯒꯤ ꯃꯅꯨꯡ ꯑꯗꯨꯗ ꯃꯇꯝ ꯆꯥꯅ ꯌꯧꯕ ꯉꯝꯃꯝꯃꯤ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯁꯕꯃꯦꯔꯤꯟ ꯃꯆꯥ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯍꯦꯛ ꯌꯧꯕꯒ ꯁꯕꯃꯦꯔꯤꯟ ꯑꯆꯧꯕ ꯑꯗꯨꯒ ꯁꯝꯅꯔꯤꯕ ꯊꯣꯡ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯊꯤꯡꯖꯤꯜꯂꯝꯃꯤ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯅ ꯑꯣꯟ ꯇꯧꯔꯝꯕ ꯈꯨꯠꯂꯥꯏ ꯑꯗꯨ ꯑꯦꯛꯇꯤꯚꯦꯠ ꯇꯧꯔꯛꯀꯗꯧꯕ ꯃꯤꯅꯤꯠ 2 ꯈꯛꯇ ꯉꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯁꯕꯃꯦꯔꯤꯟ ꯃꯆꯥ ꯑꯁꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯧꯒꯠꯄ ꯌꯥꯔꯝꯗꯦ ꯁꯕꯃꯦꯔꯤꯟ ꯃꯆꯥ ꯑꯁꯤꯁꯨ ꯑꯆꯧꯕ ꯁꯕꯃꯦꯔꯤꯟ ꯑꯗꯨꯒ ꯂꯣꯏꯅꯅ ꯂꯨꯞꯊꯕ ꯍꯧꯔꯛꯂꯝꯃꯤ ꯃꯇꯥꯡ ꯑꯁꯤꯗ ꯚꯤꯛꯇꯔꯅ ꯏꯃꯔꯖꯦꯟꯁꯤ ꯂꯤꯚꯔ ꯑꯗꯨꯕꯨ ꯅꯤꯡꯁꯤꯡꯉꯛꯑꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯌꯥꯝꯅ ꯊꯨꯅ ꯇꯧꯗꯨꯅ ꯏꯃꯔꯖꯦꯟꯁꯤ ꯂꯤꯚꯔ ꯑꯗꯨꯕꯨ ꯆꯤꯡꯕ ꯃꯇꯝꯗꯗꯤ ꯍꯧꯖꯤꯛ ꯁꯕꯃꯦꯔꯤꯟ ꯃꯆꯥ ꯑꯗꯨ ꯑꯆꯧꯕ ꯁꯕꯃꯦꯔꯤꯟ ꯑꯗꯨꯗꯒꯤ ꯅꯥꯟꯊꯣꯔꯛꯄ ꯉꯝꯃꯝꯃꯤ ꯑꯁꯨꯝꯅ ꯇꯧꯗꯅ ꯚꯤꯛꯇꯔ ꯍꯣꯏꯒꯤ ꯇꯤꯝ ꯑꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯁꯕꯃꯦꯔꯤꯟ ꯃꯆꯥ ꯑꯗꯨꯗ ꯌꯥꯝꯅ ꯊꯨꯅ ꯅꯥꯟꯊꯣꯔꯛꯑꯝꯃꯤ ꯃꯁꯤꯗꯒꯤ ꯉꯁꯥꯏ ꯚꯤꯛꯇꯔ ꯍꯣꯏꯅ ꯑꯣꯟ ꯇꯧꯔꯝꯕ ꯈꯨꯠꯂꯥꯏ ꯑꯗꯨꯁꯨ ꯀꯥꯞꯊꯣꯔꯛꯑꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯃꯗꯨꯗꯒꯤ ꯊꯣꯛꯂꯛꯄ ꯁꯣꯛ ꯋꯦꯕ ꯑꯗꯨꯅ ꯁꯕꯃꯦꯔꯤꯟ ꯃꯆꯥ ꯑꯗꯨꯗ ꯐꯨꯕ ꯃꯇꯝꯗ ꯁꯕꯃꯦꯔꯤꯟ ꯃꯆꯥ ꯑꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯌꯥꯝꯅ ꯌꯥꯡꯅ ꯄꯥꯏꯊꯣꯔꯛꯑꯝꯃꯤ ꯑꯗꯨꯒ ꯑꯁꯣꯝꯗ ꯑꯣꯂꯦꯟꯁꯀꯤ ꯍꯣꯏꯅꯁꯨ ꯃꯦꯟ ꯁꯕꯃꯦꯔꯤꯟ ꯑꯗꯨꯗ ꯚꯤꯛꯇꯔ ꯍꯣꯏꯕꯨ ꯀꯔꯤꯝꯇ ꯇꯦꯛꯇ ꯀꯥꯏꯗꯅ ꯍꯜꯂꯛꯅꯕ ꯍꯥꯏꯗꯨꯅ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯁꯨꯝꯅ ꯍꯧꯖꯤꯛꯇꯤ ꯁꯥꯊꯤꯔꯕ ꯈꯨꯠꯂꯥꯏ ꯑꯗꯨꯅ ꯀꯥꯞꯊꯣꯔꯛꯄ ꯃꯇꯝꯗ ꯀ꯭ꯔꯦꯀꯟ ꯑꯗꯨꯅ ꯁꯕꯃꯦꯔꯤꯟ ꯑꯗꯨꯕꯨ ꯀꯣꯟꯁꯤꯜꯂꯒ ꯂꯩꯔꯝꯕꯅ ꯃꯔꯝ ꯑꯣꯏꯕꯅ ꯍꯧꯖꯤꯛꯇꯤ ꯀ꯭ꯔꯦꯀꯟ ꯑꯗꯨ ꯁꯛꯇꯤ ꯂꯩꯔꯕ ꯈꯨꯠꯂꯥꯏ ꯑꯗꯨꯅ ꯀꯥꯞꯊꯣꯔꯛꯄꯗ ꯄꯥꯟꯗꯨꯅ ꯁꯤꯔꯝꯃꯤ ꯃꯁꯤꯗꯒꯤ ꯑꯁꯣꯝꯗꯁꯨ ꯁꯕꯃꯦꯔꯤꯟ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯣꯂꯦꯟꯁꯀꯤ ꯍꯣꯏꯒꯤ ꯇꯤꯝ ꯑꯗꯨ ꯚꯤꯛꯇꯔ ꯍꯣꯏꯕꯨ ꯀꯥꯔꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯑꯁꯨꯝꯅ ꯀꯨꯏꯅ ꯉꯥꯏꯕ ꯇꯥꯔꯒꯁꯨ ꯚꯤꯛꯇꯔ ꯍꯣꯏꯗꯨꯗꯤ ꯁꯨꯡꯂꯥꯛ ꯂꯥꯛꯑꯝꯗꯦ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯃꯌꯥꯝꯅꯁꯨ ꯈꯜꯂꯝꯃꯤ ꯃꯗꯨꯗꯤ ꯚꯤꯛꯇꯔ ꯍꯣꯏꯁꯨ ꯍꯧꯖꯤꯛꯀꯤ ꯊꯣꯛꯂꯛꯈꯤꯕ ꯁꯣꯛ ꯋꯦꯕ ꯑꯗꯨꯗ ꯃꯈꯣꯏꯁꯨ ꯁꯣꯏꯗꯅ ꯁꯤꯔꯝꯃꯅꯤ ꯍꯥꯏꯗꯨꯅ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯌꯥꯝꯅ ꯊꯋꯥꯏ ꯋꯥꯅ ꯂꯩꯅꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯁꯃꯨꯗ꯭ꯔꯒꯤ ꯏꯁꯤꯡ ꯑꯗꯨꯗ ꯀꯨꯡꯒꯣꯟ ꯀꯥꯔꯛꯄ ꯑꯗꯨ ꯃꯈꯣꯏꯅ ꯎꯔꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏꯅ ꯌꯦꯡꯉꯨꯕ ꯃꯇꯝꯗꯗꯤ ꯍꯧꯖꯤꯛꯀꯤ ꯀꯨꯡꯒꯣꯟ ꯀꯥꯔꯛꯏꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯚꯤꯛꯇꯔ ꯍꯣꯏ ꯌꯥꯎꯕ ꯁꯕꯃꯦꯔꯤꯟ ꯃꯆꯥ ꯑꯗꯨ ꯏꯁꯤꯡ ꯃꯊꯛ ꯑꯗꯨꯗ ꯌꯧꯔꯛꯑꯝꯃꯤ ꯑꯁꯨꯝꯅ ꯐꯤꯂꯝ ꯑꯁꯤꯒꯤ ꯑꯔꯣꯏꯕꯗ ꯃꯈꯣꯏ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯍꯤꯡꯉꯝꯃꯤ ꯑꯗꯨꯒ ꯚꯤꯛꯇꯔ ꯑꯃꯗꯤ ꯑꯂꯦꯛꯖꯦꯟꯗꯔ ꯃꯈꯣꯏ ꯑꯅꯤꯁꯨ ꯃꯈꯣꯏꯒꯤ ꯃꯃꯥ ꯑꯗꯨꯒ ꯑꯃꯨꯛ ꯍꯟꯅ ꯊꯦꯡꯅꯔꯝꯃꯤ ꯑꯁꯨꯝꯅ ꯇꯧꯗꯅ ꯐꯤꯂꯝ ꯑꯁꯤꯒꯤ ꯑꯔꯣꯏꯕ ꯁꯤꯟ ꯑꯁꯤ ꯍꯦꯄꯤ ꯑꯦꯟꯗꯤꯡ ꯑꯣꯏꯗꯨꯅ ꯂꯣꯏꯁꯤꯟꯈꯤꯔꯝꯃꯤ ꯃꯌꯥꯝ ꯉꯁꯤ ꯑꯩꯒꯤ ꯐꯤꯂꯝ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯑꯁꯤ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕꯗꯨ ꯀꯃꯦꯟ ꯁꯦꯛꯁꯟꯗ ꯍꯥꯏꯕꯤꯔꯝꯃꯨ ꯑꯗꯨꯒ ꯑꯩꯅ ꯐꯤꯂꯝ ꯑꯁꯤꯕꯨ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯕ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯊꯝꯖꯔꯤ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯁꯉꯥꯏ ꯑꯦꯛꯁꯄ꯭ꯂꯦꯟꯒ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯒ ꯀꯥꯏꯅꯔꯁꯤ ꯃꯊꯪꯒꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯤꯂꯝꯒꯤ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯑꯃꯗ ꯑꯃꯨꯛ ꯁꯉꯥꯏ ꯑꯦꯛꯁꯄ꯭ꯂꯦꯟꯒ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯒ ꯊꯦꯡꯅꯔꯁꯤ ꯏꯃꯥ ꯂꯩꯕꯥꯛꯅ ꯌꯥꯏꯐꯔꯦ